ꯆꯪꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯕꯨ ꯁ꯭ꯋꯥꯏꯁꯤꯗ ꯁꯥꯔ ꯎꯗ꯭ꯔꯤꯉꯩꯗ ꯆꯦꯟꯈ꯭ꯔꯁꯤꯔꯅꯦ ꯍꯩꯁ ꯁꯤꯗ ꯆꯦꯜꯍꯧꯕꯅ ꯐꯔꯅꯤ ꯍꯣꯏ ꯃꯥ ꯍꯦꯖꯛꯊꯤꯕꯤ ꯆꯦꯟꯕꯅ ꯀꯥꯟꯅꯔꯣꯏꯅꯦ ꯇꯥꯃꯣ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯑꯩꯅ ꯅꯪꯒꯤ ꯐ꯭ꯔꯤꯗ ꯁꯝꯀꯛꯈꯤꯕ ꯐꯦꯁꯤꯌꯦꯜ ꯇꯧꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯁꯦꯟꯗꯣꯏ ꯍꯥꯞꯄꯒ ꯊꯨꯅ ꯁꯤꯡꯉꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯅꯌꯨꯝꯗ ꯊꯧꯕ ꯂꯥꯛꯆꯅꯤ ꯍꯥꯏꯁꯤꯅꯤ ꯆꯠꯂꯣ ꯆꯥꯛꯇꯨꯗꯤ ꯀꯩꯁꯨꯝ ꯍꯥꯞꯇꯤꯌꯦ ꯏꯟꯁꯥꯡꯁꯤꯕꯨꯗꯤ ꯉꯥꯔꯤ ꯃꯣꯔꯣꯛ ꯉꯥ ꯇꯤꯜꯍꯧ ꯐꯗꯤꯒꯣꯝꯒ ꯃꯔꯣꯏ ꯈꯔꯒ ꯍꯥꯞꯄꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯃꯥꯏꯅ ꯄꯪꯆꯤꯟꯅ ꯁꯥꯏꯁꯦ ꯁꯥꯕ ꯅꯠꯇꯤꯌꯦ ꯁꯥꯔꯅ ꯀꯩꯀꯩ ꯊꯥꯛꯀꯦ ꯍꯥꯏꯕꯗꯨꯗ ꯍꯥꯏꯕꯅꯤ ꯌꯥꯔꯦ ꯈꯪꯉꯦ ꯑꯍꯤꯡꯁꯤꯗ ꯀꯩ ꯐꯨꯔꯥꯟꯁꯤꯗꯤ ꯇꯧꯒꯦꯅ ꯀꯅꯥꯒ ꯇꯥꯟꯅꯩꯅꯣꯕ ꯇꯨ ꯑꯥꯗꯩ ꯊꯥꯁꯦ ꯌꯦꯡꯉꯝꯕ ꯁꯥꯔꯅ ꯑꯩꯁꯦ ꯍꯨꯔꯥꯟꯕꯤ ꯑꯣꯏꯅ ꯎꯔꯕ꯭ꯔꯣ ꯑꯣꯏꯗꯤ ꯎꯕ ꯇꯥꯕ ꯃꯌꯥꯝꯕꯨ ꯇꯔꯥ ꯅꯣꯛꯆꯔꯤ ꯉꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝꯁꯤ MSDF ꯑꯩꯈꯣꯏꯒꯤ ꯐꯤल्म ꯑꯅꯧꯕ ꯃꯌꯥꯝ ꯑꯃ ꯀꯥꯞꯄꯤꯕ ꯃꯐꯝ ꯑꯃꯗꯨꯅꯦ ꯉꯁꯤꯒꯤ ꯐꯤल्म ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯁꯛꯊꯤꯕꯤ 2 ꯁꯦ ꯃꯌꯥꯝꯅ 1ꯒꯤꯗ ꯌꯥꯝꯅ ꯐꯖꯅ ꯌꯦꯡꯅꯔꯀꯥꯟꯗ ꯌꯥꯝ ꯆꯥꯛꯅ ꯂꯣꯏꯁꯟꯈꯤꯕꯗꯨꯅꯦ ꯑꯗꯨꯅ 2ꯁꯤꯗ ꯑꯃꯨꯛ ꯀꯌꯥꯃꯨꯛ ꯆꯥꯛꯅꯤ ꯂꯣꯏꯁꯜꯂꯀꯥꯟꯗ 3ꯗ ꯀꯃꯥꯏꯅ ꯑꯃꯨꯛ ꯂꯥꯛꯀꯦꯗꯣ ꯌꯦꯡꯗꯣꯏꯅꯦ 2ꯁꯦ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯃꯌꯥꯝ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯩꯒꯤ ꯁꯛꯊꯤꯕꯤꯒꯤ ꯀꯥꯁ ꯑꯦꯟ ꯀ꯭ꯔꯤꯎ ꯎꯅꯔꯒ ꯑꯃꯗꯤ ꯗꯤꯔꯦꯛꯇꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯃꯗꯤ ꯌꯥꯎꯕꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯒ ꯎꯅꯔꯒ ꯐꯤल्मꯁꯦ ꯀꯃꯥꯏ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯦ ꯔꯠꯅꯥ ꯅꯨꯡꯉꯥꯏꯔꯤꯕ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯁꯦ ꯍꯤꯒꯠꯅꯤꯡꯉꯦ ꯑꯩ ꯉꯁꯤꯗꯤ ꯀꯩꯒꯤꯔꯗ ꯉꯁꯥꯏꯗꯩ ꯅꯣꯛꯑꯒ ꯑꯗꯨꯝ ꯂꯩꯔꯦꯕꯀꯣ ꯉꯁꯥꯏ ꯏꯟꯇꯔꯚꯤꯌꯨ ꯂꯧꯕ ꯀꯥꯟꯁꯤꯗ ꯆꯦ ꯂꯩꯔꯥꯡꯒ ꯆꯦ ꯃꯦꯔꯤꯁꯦ ꯈꯪꯉꯕ꯭ꯔꯥ ꯏꯟꯇꯔꯚꯤꯌꯨ ꯂꯧꯕ ꯃꯇꯝꯗ ꯃꯣꯏ ꯑꯅꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯃ ꯂꯩꯗꯥꯏꯅꯦ ꯅꯨꯄꯤ ꯃꯁꯦꯟ ꯄꯨꯟꯈ꯭ꯔꯗꯤ ꯑꯃ ꯋꯥꯔꯤ ꯑꯗꯨꯝ ꯊꯣꯛꯂꯛꯄꯤꯗꯣ ꯋꯥꯊꯤ ꯉꯥꯡꯅꯅꯤꯡꯕꯤꯗꯣ ꯑꯗꯨ ꯇꯧꯈ꯭ꯔꯦꯕ ꯀꯩꯅꯣ ꯄꯨꯛꯀꯤ ꯃꯇꯥꯡꯗꯒ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯄꯨꯛꯁꯦ ꯌꯥꯎꯕꯅꯤꯅ ꯄꯨꯛꯀꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯑꯗꯣ ꯔत्नाꯗꯤ ꯗꯥꯏꯇꯤꯡꯒꯨꯝꯕ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯐꯤꯒꯔꯒꯨꯝꯕ ꯁꯦꯝꯕꯁꯦ ꯃꯦꯟꯇꯦꯟ ꯇꯧꯕꯁꯦ ꯌꯥꯝ ꯐꯖꯅ ꯇꯧꯔꯝꯗꯧ ꯃꯥꯜꯂꯦ ꯇꯧꯕ꯭ꯔꯥ ꯇꯧꯕꯨꯗꯤ ꯇꯧꯋꯦ ꯑꯗꯣ ꯁꯨꯇꯤꯡ ꯆꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯇꯝꯁꯦ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟꯁꯦ ꯋꯥꯠꯄꯅꯤꯅ ꯉꯝꯗ꯭ꯔꯁꯨ ꯉꯝꯗꯅ ꯍꯥꯏꯗꯤ ꯆꯥꯕꯗ ꯑꯣꯏꯅ ꯈꯤꯇꯪ ꯃꯇꯝ ꯇꯥꯏꯃꯤꯡꯗꯣ ꯁꯪꯗ꯭ꯔꯁꯨ ꯈꯤꯇꯪꯗꯤ ꯁꯦꯝꯃꯦ ꯑꯗꯣ ꯀꯩꯒꯗꯤ ꯆꯥꯏ ꯍꯥꯏꯗꯤ ꯐꯤꯒꯔ ꯁꯦꯝꯕ ꯃꯇꯝꯗ ꯀꯥꯏ ꯂꯣꯏ ꯆꯥꯏꯗ ꯂꯣꯏ ꯆꯥꯁꯟꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯆꯥꯔꯤ ꯁꯨꯃꯥꯏꯅ ꯆꯥꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯄꯪꯅꯣꯏꯗ ꯅꯣꯏꯊꯣꯛꯑꯦꯕ ꯑꯗꯩꯗꯤ ꯀꯩꯝ ꯇꯧꯗꯦ ꯑꯩꯁꯨ ꯌꯥꯗꯦ ꯈꯤꯇꯪ ꯆꯥꯕꯒ ꯑꯗꯨꯝ ꯍꯦꯛꯇ ꯅꯣꯏꯊꯣꯛꯄꯤ ꯀꯥꯡꯕꯨꯗꯨꯔꯕ ꯑꯩꯈꯣꯏ ꯃꯥꯟꯅꯩꯅꯦꯕ ꯆꯥꯕꯒꯤꯗꯤ ꯂꯣꯏ ꯁꯨꯅꯕ ꯆꯥꯏꯌꯦꯕ ꯑꯗꯨꯗ ꯈꯤꯇꯪ ꯍꯟꯊꯅ ꯆꯥꯕꯒꯤ ꯋꯥꯅꯦ ꯑꯗꯨꯒꯤꯅꯦꯕ ꯐꯤꯒꯔ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯃꯤꯁꯦ ꯑꯗꯨ ꯍꯧꯖꯤꯛ ꯉꯝꯗ꯭ꯔꯤꯗ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯌꯥꯗꯦ ꯍꯥꯏꯕ ꯍꯦꯛꯇ ꯃꯥꯡꯖꯅꯦ ꯃꯌꯥꯝ ꯈꯤꯟꯗ꯭ꯔꯤ ꯐꯥꯎꯕꯅꯦ ꯈꯪꯕ꯭ꯔꯥ ꯄꯦꯟꯗꯕꯩ ꯇꯥꯏꯞ ꯇꯧꯕꯗꯣ ꯈꯪꯕ꯭ꯔꯥ ꯆꯥꯅꯤꯡ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯃ ꯑꯅꯤ ꯈꯛꯇꯪꯒ ꯈꯤꯜꯂꯒ ꯆꯥꯅꯤꯡꯗꯦꯕ ꯃꯌꯥꯝ ꯈꯤꯜꯂꯒ ꯆꯥꯅꯤꯡꯕꯗꯣ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯗꯤ ꯑꯗꯣ ꯉꯁꯤꯒꯤ ꯐꯤल्मꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯂꯥꯛꯑꯁꯤꯀꯣ ꯑꯩꯒꯤ ꯁꯛꯊꯤꯕꯤꯁꯦ ꯌꯥꯝ ꯆꯥꯛꯅ ꯂꯣꯏꯁꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤꯖꯟ 1ꯗꯁꯨ 2 ꯌꯦꯡꯅꯤꯡꯅꯕꯒꯤ ꯅꯪꯅ ꯁꯤꯖꯟ 1ꯗ ꯍꯥꯏꯔꯝꯕꯗꯣ ꯍꯥꯏꯗꯤ 1ꯗ ꯌꯥꯝ ꯆꯥꯛꯅ ꯂꯣꯏꯁꯟꯈ꯭ꯔꯗꯤ ꯁꯤꯖꯟ 2ꯁꯦ ꯌꯦꯡꯅꯤꯡꯗꯣꯏꯅꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯖꯟ 2ꯁꯤꯁꯨ ꯌꯥꯝ ꯆꯥꯛꯅ ꯂꯣꯏꯁꯟꯈ꯭ꯔꯦꯕꯀꯣ 4 ꯐꯥꯎꯕ ꯂꯩꯔꯤꯌꯦ ꯃꯤꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯆꯥꯛꯍꯟꯈꯤꯗꯣꯏꯅꯣ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯂꯣꯏꯗ꯭ꯔꯤ ꯐꯥꯎ ꯆꯥꯍꯟꯕ ꯇꯥꯔꯦ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯝ ꯆꯥꯛꯍꯟꯗꯧꯔꯦꯕꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯁꯤꯗꯤ ꯍꯦꯛꯇ ꯀꯩꯔꯣꯅꯦꯕ ꯍꯧꯖꯤꯛꯁꯦ ꯆꯪꯈ꯭ꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯑꯗꯨꯝ ꯆꯥꯛꯑꯒ ꯊꯣꯛꯂꯛꯇꯦꯅꯦ ꯑꯍꯥꯟꯕ ꯐꯥꯔꯁ ꯁꯣ ꯌꯦꯡꯈꯤꯕꯗꯨꯁꯨ ꯑꯗꯨꯝ ꯆꯥꯛꯑꯒ ꯊꯣꯛꯂꯛꯏꯁꯦ ꯑꯩꯈꯣꯏꯁꯨ ꯐꯥꯔꯁ ꯁꯣ ꯌꯦꯡꯉꯒꯅꯤꯀꯣ ꯁꯣꯝꯗ ꯏꯟꯇꯔꯚꯤꯌꯨ ꯂꯧꯖꯔꯤꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯁꯛꯊꯤꯕꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯀꯩꯅꯣꯅ ꯍꯥꯏꯔꯦꯗ ꯆꯦ ꯂꯩꯔꯥꯡꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯪꯕ ꯆꯦ ꯂꯩꯔꯥꯡ ꯀꯩꯒꯤꯅꯣ ꯔत्नाꯁꯦ ꯌꯥꯝ ꯊꯤꯍꯜꯂꯤꯁꯦ ꯑꯗꯨ ꯍꯥꯏꯗꯤ मादो वारी जहान पादब जाने बा एपिसोड 1 की से तू दना वारी से पारा के एक थियन की बनाए हंदा किसने हेले थीबा काइना नसाने या जरा थिए जा अस काय दिनो खुथी हमने इसुम वजि लोइरे कइनो उतों चा हां यकुने माले जे होय थीबदुना आइगी मथंग खजरको टाइमिंग दा चेंज म्याम लाकुदो खंगबै वाने नत्रदि अदुम चमनना अदुम उरनिबा अदुना थीबदुना सु हेना आइगोना फैने लाइ खल्ले होय अदुगा क्वेश्चन अमना अखोइगी अमुबा मीसे हादि फिल्म दा कइदा हादि अथीबा सानबजे हेक्ता मुहल्लिदना नंगी मोता
ꯃꯨꯔꯗꯤ ꯊꯤꯔꯅ ꯂꯩꯕ꯭ꯔꯥ ꯐꯤꯂꯝꯁꯤꯗ ꯍꯦꯛꯇ ꯃꯁꯛ ꯊꯤꯕ ꯍꯦꯛꯇ ꯃꯨꯍꯜꯂꯛꯏꯗꯅ ꯁꯤꯒꯤꯁꯦ ꯅꯪꯉꯣꯟꯗ ꯅꯁꯥꯗ ꯌꯥꯅꯤꯡꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯃꯨꯕ ꯃꯤꯁꯦ ꯊꯤꯌꯦꯅ ꯂꯩꯖꯕ꯭ꯔꯕ ꯂꯩꯇꯦꯗ ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯨꯏ ꯀꯩꯅꯣ ꯀꯦꯕꯒꯤ ꯉꯧꯕ ꯃꯥꯟꯕꯩ ꯋꯥꯅꯦ ꯍꯥꯏꯗꯤ ꯃꯤꯒꯤ ꯃꯒꯨꯟ ꯍꯥꯏꯁꯦ ꯑꯃꯨꯕꯗꯨꯗ ꯂꯩꯕ ꯅꯠꯇꯦ ꯃꯥꯒꯤ ꯍꯥꯏꯗꯤ ꯑꯦꯅꯥꯇꯣꯃꯤꯗꯨꯗ ꯆꯦꯟꯗꯣꯏꯅꯤꯅ ꯍꯥꯏꯗꯤ ꯃꯨꯔꯒ ꯔꯥꯁꯤ ꯂꯩꯕꯒ ꯍꯥꯏꯕ ꯂꯩꯇꯦꯕ ꯑꯗꯨꯅ ꯐꯖꯕꯁꯨ ꯃꯌꯥꯝ ꯂꯩ ꯍꯣꯏ ꯊꯤꯕꯁꯨ ꯂꯩꯔꯝꯒꯅꯤꯀꯣ ꯂꯩꯔꯒꯁꯨ ꯃꯤꯒꯤ ꯃꯒꯨꯟꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯈꯟꯗꯦ ꯑꯗꯣ ꯁꯨꯝ ꯑꯩꯒꯤ ꯃꯣꯠꯇꯅꯦꯕ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ ꯀꯩꯒꯤꯅꯣꯗ ꯀꯃꯦꯟ ꯈꯔꯗ ꯎꯏꯌꯦꯕ ꯍꯥꯏꯗꯤ ꯑꯃꯨꯕ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯍꯦꯛꯇ ꯐꯤꯂꯝꯗ ꯀꯩꯗ ꯊꯤꯕꯁꯦ ꯍꯦꯛꯇ ꯑꯃꯨꯕ ꯍꯦꯛꯇ ꯑꯣꯏꯍꯜꯂꯛꯏꯁꯦ ꯀꯩꯒꯤꯅꯣ ꯁꯤꯅꯦꯕ ꯔꯠꯅꯥꯁꯨ ꯃꯨꯕꯒꯤ ꯊꯤꯔꯦꯅ ꯍꯥꯏꯕꯤꯔꯤꯅꯦꯕ ꯔꯥꯁꯤꯗꯤ ꯂꯩꯔꯤꯅꯦꯕ ꯉꯁꯥꯏ ꯑꯗꯨ ꯃꯨꯔ ꯔꯥꯁꯤ ꯂꯩꯕꯒꯨꯝꯕꯁꯦ ꯁꯤꯁꯦ ꯀꯩꯒꯨꯝꯕ ꯔꯠꯅꯥꯁꯦ ꯃꯨꯔ ꯔꯥꯁꯤ ꯂꯩꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯉꯧꯔꯒ ꯆꯝꯐꯨꯠ ꯑꯣꯏꯕꯅ ꯄꯥꯝꯕ꯭ꯔꯥ ꯀꯔꯝꯕꯅ ꯄꯥꯝꯃꯦ ꯔꯥꯁꯤ ꯂꯩꯕꯗꯨꯅ ꯐꯠꯇ꯭ꯔꯣ ꯍꯣꯏ ꯑꯃꯨꯕꯗꯨꯗꯤ ꯉꯧꯊꯣꯛꯍꯜꯂꯁꯨ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯑꯗꯨꯅ ꯑꯃꯨꯕ ꯃꯤ ꯃꯌꯥꯝ ꯀꯩꯝ ꯋꯥꯕꯤꯔꯨꯔꯅꯨ ꯉꯧꯍꯟꯕꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯉꯧꯕ ꯍꯥꯏꯁꯦ ꯌꯥꯝ ꯂꯥꯏꯔꯦ ꯍꯣꯏ ꯑꯗꯨꯅ ꯉꯧꯒꯦꯔꯥ ꯃꯨꯒꯦꯔꯥ ꯏꯁꯥꯒꯤ ꯃꯒꯨꯟ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯐꯩꯌꯦꯅ ꯈꯜꯂꯦ ꯑꯩꯒꯤ ꯃꯣꯠꯇ ꯑꯣꯀꯦ ꯁꯤꯖꯟ 4 ꯐꯥꯎꯕ ꯇꯧꯔꯛꯈꯤꯗꯣꯔꯤ ꯍꯧꯖꯤꯛꯁꯦ ꯁꯤꯖꯟ 2 ꯉꯁꯤ ꯇꯧꯔꯦ ꯑꯗꯨꯒ 3ꯁꯤꯅ ꯅꯦꯛꯁ ꯌꯔꯒꯤ ꯖꯅꯋꯥꯔꯤꯗ ꯍꯥꯏꯌꯦꯀꯣ ꯑꯗꯨꯒ 4ꯁꯤꯅ ꯑꯃꯨꯛ ꯃꯦꯕꯤ ꯑꯗꯨꯝ ꯅꯛꯑꯅꯤ ꯍꯣꯏ ꯍꯥꯏꯗꯤ ꯃꯊꯪ ꯆꯍꯤ ꯂꯣꯏ ꯂꯣꯏꯔꯅꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ꯭ꯔꯥ ꯍꯣꯏ ꯐꯥꯎꯋꯦ ꯍꯥꯏꯗꯤ ꯑꯗꯨꯗ ꯅꯝꯕꯗ ꯊꯦꯡꯅꯔꯛꯈꯤꯕ ꯅꯨꯡꯉꯥꯏꯕ ꯑꯋꯥꯕꯁꯤꯡ ꯑꯗꯒꯤ ꯁꯣꯔꯣꯛꯇ ꯅꯝꯕꯗꯒ ꯀꯗꯥꯏꯗ ꯉꯥꯎꯕꯤꯅꯣ ꯁꯤꯕꯨꯒ ꯍꯥꯏꯔꯒ ꯑꯩ ꯅꯥꯀꯣꯡꯗ ꯂꯣꯏ ꯇꯥꯔꯤꯅꯤꯗꯅ ꯃꯤꯅ ꯍꯥꯏꯔꯛꯏꯕ ꯍꯣꯏ ꯑꯩ ꯀꯩꯅꯣ ꯊꯤꯃꯟꯕꯗꯨꯗ ꯍꯣꯏ ꯔꯇꯅꯥꯏ ꯃꯁꯛꯁꯤꯕꯨ ꯑꯁꯦꯡꯕꯔꯣ ꯁꯤꯕꯨꯒ ꯍꯥꯏꯔꯒ ꯎꯁꯤꯟ ꯃꯨꯕꯗꯨꯗ ꯀꯩꯁꯨ ꯈꯟꯗꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯔꯤꯗꯣ ꯍꯌꯦꯡ ꯃꯣꯏꯅ ꯎꯔꯀꯥꯟꯗ ꯈꯪꯗꯣꯏꯅꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯁꯤꯒꯤꯅꯤꯅꯦ ꯁꯤ ꯐꯤꯂꯝꯁꯤꯒꯤꯅꯦ ꯈꯜꯂꯦꯕ ꯑꯗꯩꯗꯤ ꯑꯁ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯀꯥꯏꯗꯩ ꯑꯉꯥꯎꯕꯤꯅꯣ ꯍꯥꯏꯁꯤꯅꯤ ꯐꯤꯂꯝꯁꯤꯅ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯑꯣꯏꯍꯜꯂꯤꯕ ꯀꯦꯔꯦꯛꯇꯔꯁꯦ ꯍꯌꯦꯡ ꯇꯨꯡꯗ ꯐꯪꯉꯛꯀꯅꯤ ꯐꯪꯉꯛꯑꯣꯏ ꯆꯥꯟꯁꯇꯣ ꯂꯩꯇꯦ ꯑꯗꯣ ꯈꯪꯕ ꯅꯠꯇꯕꯅꯤ나 ꯍꯥꯏꯗꯤ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯈꯜꯂꯨꯔꯀꯥꯟꯗ ꯑꯁ ꯑꯩꯁꯦ ꯐꯪꯉꯛꯀꯅꯤ ꯐꯪꯉꯛꯑꯣꯏ ꯈꯪꯗꯦ ꯁꯨꯝꯕ ꯀꯦꯔꯦꯛꯇꯔꯁꯦ ꯀꯥꯏꯅ ꯈꯜꯂꯀꯥꯟꯗ ꯁꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯍꯣꯏ ꯌꯨꯅꯤꯛ ꯑꯣꯏꯅ ꯈꯟꯖꯕ꯭ꯔꯥ ꯈꯜꯂꯦ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯅꯝꯕ ꯍꯧꯒꯠꯂꯛꯄ ꯇꯥꯏꯃꯤꯡꯗꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯀꯦꯔꯦꯛꯇꯔꯒ ꯐꯪꯕꯁꯤꯗ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯩ ꯁꯛꯊꯤꯕꯤꯗ ꯀꯨꯝꯕꯅꯦ ꯃꯥꯗꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦꯕ ꯍꯥꯏꯗꯤ ꯃꯐꯝ ꯑꯃ ꯀꯜꯂꯒꯁꯨ ꯂꯩꯈ꯭ꯔꯦꯕ ꯊꯤꯕꯒꯤ ꯍꯥꯏꯕꯗꯣ ꯀꯩꯁꯨ ꯈꯟꯗꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯛꯊꯤꯕꯤ ꯍꯥꯏꯔꯤꯁꯦ ꯔꯇꯅꯥꯅ ꯀꯨꯝꯕꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗ ꯅꯨꯡꯉꯥꯏꯕꯒ ꯄꯣꯛꯄꯗꯣ ꯏꯁꯥꯒꯤ ꯃꯐꯝ ꯑꯃ ꯀꯟꯖꯔꯕꯅꯦꯕꯀꯣ ꯌꯥꯝ ꯂꯣꯏꯍꯟꯅꯤꯡꯗꯦ ꯑꯗꯨꯕꯨ ꯂꯣꯏꯗꯤ ꯂꯣꯏꯔꯅꯤ ꯑꯣꯀꯦ ꯔꯠꯅꯥꯁꯦ ꯑꯩꯈꯣꯏ ꯅꯪꯍꯧꯗꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯒꯤ ꯍꯦꯛꯇ ꯁꯠꯂꯒ ꯍꯦꯛꯇ ꯂꯧꯊꯣꯛꯑꯒ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯔꯛꯄꯅꯦ ꯅꯨꯡꯉꯥꯏꯖꯩ ꯔꯠꯅꯥ ꯁꯨꯃꯥꯏꯅ ꯍꯔꯥꯎꯅꯒ ꯌꯥꯕꯤꯔꯛꯄꯁꯦ ꯌꯥꯝ ꯊꯥꯒꯠꯆꯩ ꯌꯥꯝꯅꯁꯨ ꯆꯝꯃꯦ ꯔꯠꯅꯥꯁꯦ ꯃꯌꯥꯝ ꯊꯦꯡꯅꯔꯒꯁꯨ ꯑꯗꯨꯝ ꯈꯪꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯛꯊꯤꯕꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯑꯗꯨꯝ ꯁꯤꯖꯟ 2ꯁꯦ 1ꯗ ꯌꯥꯝ ꯆꯥꯛꯅ ꯂꯣꯏꯁꯟꯈꯤꯕꯅꯦ 2ꯗ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯔꯠꯅꯥ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕꯤꯕꯒꯤꯗꯃꯛꯇ Thank you. ꯍꯧꯖꯤꯛ ꯃꯌꯥꯝꯁꯦ ꯀ꯭ꯌꯨ ꯂꯦꯞꯄ ꯍꯧꯅꯈ꯭ꯔꯦ ꯑꯩꯒꯤ ꯁꯛꯊꯤꯕꯤꯒꯤ ꯁꯦꯀꯦꯟ ꯁꯣ ꯄꯨꯡ 5ꯗꯒꯤ ꯍꯧꯕꯁꯦ ꯀꯥꯞꯄ ꯍꯧꯒꯗꯧꯔꯦ ꯑꯗꯨꯗꯨꯅ ꯀ꯭ꯌꯨ ꯂꯦꯞꯄ ꯍꯧꯅꯈ꯭ꯔꯦ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯉꯥꯏꯅꯔꯤ ꯃꯌꯥꯝ ꯆꯪꯅꯔꯛꯄ ꯑꯗꯨꯒ ꯑꯩꯒꯤ ꯁꯛꯊꯤꯕꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯊꯤꯕ ꯅꯨꯄꯤ ꯑꯃꯅ ꯐꯖꯊꯣꯛꯂꯛꯄꯒꯤ ꯐꯤꯂꯝ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯌꯦꯡꯕ ꯍꯦꯛꯇ ꯈꯧꯔꯥꯡꯅꯉꯥꯏꯅꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯊꯤꯕ ꯃꯤꯁꯦ ꯍꯦꯛꯇ ꯑꯃꯨꯕ ꯑꯣꯏꯍꯟꯕꯁꯦ ꯁꯤꯃꯗꯤ ꯌꯥꯝ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯍꯦꯛꯇ ꯊꯤꯕꯨ ꯊꯤꯔꯗꯤ ꯍꯦꯛꯇ ꯃꯨꯁꯜꯂꯛꯄꯁꯦ ꯁꯤꯃ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯑꯉꯧꯕ ꯃꯤꯗꯁꯨ ꯑꯗꯨꯝ ꯑꯊꯤꯕ ꯂꯩꯀꯣ ꯃꯌꯥꯝꯒꯤ ꯀꯩ ꯃꯣꯠ ꯊꯝꯕꯤꯅꯤꯡꯉꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯅꯥꯀꯪꯖꯝꯕ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯀꯩ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯣ ꯅꯨꯡꯉꯥꯏ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯍꯋꯥꯏ ꯆꯥꯔꯦ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯀꯣꯏꯁꯟꯅꯤꯀꯣ ꯑꯩꯈꯣꯏꯅ ꯍꯪꯅꯔꯤꯁꯦ ꯃꯥꯅ ꯍꯪꯉꯛꯑꯣ ꯍꯥꯏꯕꯒꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯁꯛꯊꯤꯕꯤ 2ꯁꯦ ꯌꯥꯝ ꯐꯖꯈ꯭ರೆ 1ꯁꯨ ꯐꯖꯈ꯭ರೆ 2ꯁꯤꯁꯨ ꯆꯥꯛꯅ ꯑꯗꯨꯝ ꯃꯤꯉꯣꯟꯗ ꯍꯥꯏꯗꯤ ꯆꯥꯛꯅ ꯂꯣꯏꯁꯟꯕꯗꯣ ꯍꯥꯏꯗꯤ ꯉꯥꯏꯍꯟꯕꯒꯤ ꯇꯥꯏꯞ ꯇꯧꯕꯗꯣ ꯌꯦꯡꯍꯟꯅꯤꯡꯕꯗꯣ 3ꯁꯦ ꯑꯗꯨꯒ 1ꯁꯤꯁꯨ ꯑꯃꯨꯛ ꯂꯣꯏꯈꯤꯕ ꯃꯇꯝꯗ ꯌꯥꯝ ꯆꯥꯛꯅ ꯂꯣꯏꯁꯟꯈꯤꯕꯒꯤ 2ꯁꯦ ꯃꯌꯥꯝ ꯌꯦꯡꯕ ꯂꯥꯛꯅꯔꯤꯅꯦꯕ ꯌꯥꯝ ꯆꯥꯛꯅ ꯂꯣꯏꯁꯟꯈꯤꯕꯒꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯦꯛꯇꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈ꯭ರೆ ꯌꯦꯡꯉꯦ ꯌꯥꯝ ꯐꯖꯈ꯭ರೆ ꯕꯦꯠ ꯍꯥꯏꯗꯤ ꯁꯥꯎꯕꯒꯁꯦ ꯑꯣꯟꯊꯣꯛꯅ ꯄꯛꯆꯔꯤꯕ ꯑꯗꯣ ꯌꯥꯝ ꯐꯖꯩꯌꯦ ꯑꯦꯛꯇꯤꯡꯒꯁꯦ ꯌꯥꯝ ꯍꯩꯀꯣ ꯑꯅꯧꯕ ꯑꯣꯏꯇꯥꯔꯒꯁꯨ ꯑꯅꯧꯕ ꯍꯥꯏꯕꯗꯤ ꯍꯣꯏ ꯑꯇꯣꯞꯄ ꯐꯤꯂꯝꯗꯕꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯎꯖꯈ꯭ꯔꯦ ꯑꯗꯨꯏꯁꯨ ꯅꯧꯅ ꯃꯆꯤꯟ ꯇꯨꯝꯈꯠꯂꯛꯏꯕꯅꯦꯕꯀꯣ ꯑꯗꯣ ꯑꯦꯛꯇꯤꯡꯁꯦ ꯌꯥꯝ ꯍꯩꯈ꯭ꯔꯦ ꯍꯥꯟꯅ ꯑꯦꯛꯇꯤꯡ ꯇꯝꯃꯦ ꯍꯥꯏꯕꯤꯒꯦꯀꯣ ꯇꯝꯗꯦ ꯍꯥꯏꯕ ꯑꯗꯣ ꯉꯁꯤ ꯈ꯭ꯋꯥꯏ ꯉꯛꯄ ꯑꯃ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯑꯩꯒꯤ ꯁꯛꯊꯤꯕꯤꯁꯤꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯇꯤꯡ ꯔꯣꯜ ꯑꯣꯏꯔꯣ ꯑꯗꯒꯤ ꯃꯦꯟ ꯂꯤꯗ ꯑꯣꯏꯕꯤꯔꯤꯕ ꯗꯥ ꯀꯪꯖꯥꯝꯕꯒꯁꯦ ꯇꯝꯗꯦꯕ ꯑꯦꯛꯇꯤꯡꯁꯦ ꯃꯁꯥꯒꯤ ꯇꯦꯂꯦꯟ ꯂꯩꯕ ꯍꯥꯏꯕꯁꯦ ꯈꯪꯕ꯭ꯔꯥ ꯀꯣꯔꯣꯅꯥ ꯃꯅꯨꯡꯗ ꯃꯤꯡꯖꯦꯜ ꯃꯥꯡꯗ ꯈꯔ ꯑꯩꯈꯣꯏ ꯗꯥ ꯁꯨꯇꯤꯗꯣ ꯃꯥꯁꯨ ꯈꯔ ꯇꯥꯛꯄꯤ
ꯊꯣꯛꯄꯤꯕ ꯑꯗꯨ ꯈꯣꯏ ꯑꯗꯨ ꯈꯛꯇꯪꯅꯦꯕꯀꯣ ꯑꯗꯨ ꯇꯦꯂꯦꯟꯁꯦ ꯂꯣꯠꯁꯤꯜꯂ ꯌꯥꯕ ꯅꯠꯇꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯍꯦꯛꯇ ꯐꯨꯗꯣꯔꯛꯄꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯁꯛꯇꯤꯕꯤꯁꯦ 4ꯗ ꯂꯣꯏꯒꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯑꯦ ꯑꯩꯈꯣꯏ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ 4ꯗ ꯑꯗꯨꯒ ꯋꯥꯔꯤꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯂꯤꯔꯝꯃꯣ ꯑꯩꯈꯣꯏꯗꯤ ꯈꯪꯗꯕꯅꯤꯅꯕꯀꯣ ꯔꯠꯅꯥꯒ ꯗꯥ ꯀꯥꯡꯖꯥꯝꯕꯒ ꯊꯨꯡꯅꯀꯗꯣꯏꯔꯥ ꯍꯥꯏꯗꯣꯔꯛꯑꯣ ꯊꯨꯡꯅꯗꯣꯏꯅꯦ ꯌꯥꯝ ꯆꯥꯅ ꯂꯩꯔला ꯍꯥꯏꯗꯣꯛꯇ꯭ꯔꯣ ꯊꯨꯡꯅꯗꯣꯏꯅꯦ ꯀꯥꯏ ꯌꯥꯝ ꯋꯥꯍꯜ ꯐꯔꯦ ꯑꯗꯨ ꯔꯠꯅꯥꯁꯦ ꯀꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯅꯨꯡꯁꯤꯔꯛꯀꯦ ꯑꯗꯨꯏ ꯃꯇꯥꯡꯗ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯣ ꯑꯗꯨꯃꯗꯤ ꯍꯥꯏꯗꯣꯛꯑꯒꯦ ꯁꯤꯃꯥ ꯌꯦꯡꯉ ꯈꯪꯉꯗꯤ ꯑꯩꯗꯤ ꯈꯪꯉꯤ ꯑꯗꯨ ꯍꯥꯏꯗꯣꯛꯈ꯭ꯔꯗꯤ ꯃꯌꯥꯝ ꯕꯤꯠ ꯌꯥꯎꯔꯣꯏꯕ ꯑꯗꯨꯏꯁꯨ ꯑꯗꯨꯅ ꯍꯦꯟꯅ ꯕꯤꯠ ꯌꯥꯎꯗꯣꯏꯅꯦ ꯑꯝꯇꯪ ꯍꯥꯏꯔꯝꯃꯣ ꯑꯗꯨ ꯃꯇꯦꯛꯇꯨꯇꯪ ꯀꯥꯎꯔꯦ ꯌꯥꯔꯦ ꯀꯥꯎꯁꯟꯅꯈꯤꯕꯩ ꯋꯥꯅꯤ ꯑꯣꯀꯦ ꯑꯩꯒꯤ ꯁꯛꯇꯤꯕꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯗ episode 2ꯗꯒꯤ ꯍꯧꯔꯒ ꯌꯥꯎꯔꯛꯑꯦ ꯆꯦ ꯕꯅꯤꯇꯥꯁꯦꯀꯣ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕꯒꯤ ꯃꯇꯨꯡꯗꯅꯤ ꯉꯍꯥꯟꯒꯩ ꯀꯥꯏꯗ ꯂꯣꯠꯂꯒ ꯂꯩꯔꯨꯒꯦ ꯅꯍꯥꯟꯈꯩ ꯑꯗꯨꯝ ꯂꯩ ꯑꯗꯣ episode 1ꯗꯗꯤ ꯃꯌꯥꯝꯅ ꯎꯗ꯭ꯔꯦ ꯑꯗꯣ 2ꯁꯤꯗ ꯑꯣꯏꯅ ꯊꯣꯛꯂꯛꯑꯒꯦꯅ ꯑꯗꯣ ꯑꯩꯒꯤ ꯁꯛꯇꯤꯕꯤ ꯈꯛꯇꯪ ꯅꯠꯇꯕꯤꯗ ꯉꯍꯥꯟꯈꯩ ꯍꯥꯏꯗꯤ ꯐꯤꯂꯝ ꯃꯌꯥꯝ ꯑꯃ ꯇꯧꯔꯝꯃꯀꯥꯟꯗ ꯆꯞ ꯂꯥꯎ ꯂꯦꯞꯄꯨꯔꯦꯗꯅ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯤꯔꯨꯒꯦꯕ ꯏꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯕꯒꯤ ꯑꯗꯨꯃꯥꯏꯅ ꯂꯦꯞꯆꯔꯨꯔꯦ ꯍꯥꯏꯇꯥꯔꯦ ꯐꯦꯃꯤꯂꯤꯒꯤ ꯍꯣꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯎꯔꯝꯃꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯆꯞ ꯂꯥꯎꯅ ꯂꯦꯞꯄꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯥꯝꯅꯕ ꯃꯌꯥꯝ ꯌꯥꯎꯔꯝꯗꯣꯏꯅꯦ ꯆꯦ ꯕꯅꯤꯇꯥꯗ ꯀ꯭ꯔꯁ ꯂꯩꯕ ꯀꯥꯏꯅ ꯀꯩꯗꯧꯔꯖꯥꯠꯅꯣ ꯀꯥꯏꯅꯒ ꯈꯜꯂꯝꯗꯣꯏꯅꯦ ꯑꯗꯣ ꯏꯅꯧ ꯅꯧꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯒꯤ ꯁꯛꯇꯤꯕꯤꯁꯤꯗ ꯑꯃꯨꯛ ꯃꯌꯥꯝꯗ ꯑꯃꯨꯛ ꯁꯛꯁꯦ ꯎꯕ ꯐꯪꯍꯟꯕꯤꯕꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯁ꯭ꯇꯥꯔ ꯑꯃꯅ ꯀꯩꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯆꯨꯞꯆꯥꯞ ꯂꯩꯈꯤꯕꯁꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯩꯈꯣꯏꯅꯁꯨ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯈꯪꯗꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯉꯁꯤ ꯁꯨꯃꯥꯏꯅ ꯂꯦꯞꯄꯨꯔꯒ ꯁꯨꯃꯥꯏꯅ ꯉꯁꯤꯒꯤ ꯁꯛꯇꯤꯕꯤ 2ꯁꯤꯗ ꯃꯌꯥꯝꯗ ꯎꯍꯟꯖꯕ ꯐꯪꯖꯕꯁꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯁꯛꯇꯤꯕꯤ 2ꯁꯦ ꯑꯗꯒꯤ 1ꯗꯁꯨ ꯃꯤ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯈꯤꯕꯅꯦꯕ ꯑꯗꯨꯒ 2ꯗꯁꯨ ꯑꯩꯁꯦ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗꯤ ꯐꯥꯔꯁ ꯁꯣꯒꯤꯗꯤ ꯌꯦꯡꯖꯔꯨꯔꯦ ꯌꯥꯝ ꯐꯖꯩꯌꯦ ꯆꯦ ꯕꯅꯤꯇꯥ ꯍꯥꯏꯗꯤ ꯕꯅꯤꯇꯥ ꯃꯤꯡꯁꯦ ꯍꯦꯛꯇ ꯃꯥꯟꯅꯒꯦ ꯇꯧꯕꯁꯤꯗ ꯆꯦ ꯕꯅꯤꯇꯥ ꯍꯥꯏꯗꯤ ꯑꯍꯥꯟꯕ episodeꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯖꯔꯨꯗ꯭ꯔꯕ ꯑꯣꯏꯇꯥꯔꯒꯁꯨ ꯍꯟꯗꯛꯀꯤꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯀꯨꯏꯅ ꯎꯔꯨꯗꯕꯒꯤ ꯑꯣꯏꯗꯣꯏꯔꯁꯨ ꯈꯪꯗꯦ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯑꯗꯨꯝ ꯈꯪꯉꯝꯅꯤ ꯐꯖꯩ ꯐꯖꯗꯦꯁꯦ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯁꯦ ꯃꯤꯁꯣ ꯇꯤꯚꯤꯅꯦ ꯑꯃꯗꯤ ꯉꯁꯤꯒꯤ ꯐꯤꯂꯝꯁꯦ ꯑꯗꯨꯝ ꯐꯖꯩꯌꯦꯅꯁꯨ ꯇꯥꯛꯄꯤꯔꯛꯑꯦꯀꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯗꯨꯒ ꯆꯦ ꯕꯅꯤꯇꯥꯒꯤ ꯃꯣꯠꯇ ꯉꯁꯤꯒꯤ ꯑꯩꯒꯤ ꯁꯛꯇꯤꯕꯤꯒꯤ ꯃꯇꯥꯡꯗꯅꯦ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝꯁꯨ ꯑꯩꯒꯤ ꯁꯛꯇꯤꯕꯤꯁꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯗꯤ ꯌꯦꯡꯗ꯭ꯔꯤꯕꯀꯣ ꯏꯁꯥꯃꯛ ꯀꯩꯅꯣ ꯑꯣꯏꯔꯒꯁꯨ ꯑꯗꯣ ꯑꯩꯁꯨ ꯌꯦꯡꯒꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯁꯤ ꯁꯛꯇꯤꯕꯤꯁꯦ ꯌꯦꯡꯉ ꯃꯇꯨꯡꯗ ꯁꯤꯖꯟ 3-4 ꯂꯥꯛꯀꯗꯧꯁꯦ ꯁꯤꯒꯤꯁꯨ ꯉꯥꯏꯕꯤꯔꯒ ꯃꯌꯥꯝ ꯄꯨꯂꯞ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅꯁꯨ ꯍꯥꯏꯒꯠꯆꯔꯤ ꯑꯗꯨꯒ ꯃꯤꯁꯣ ꯇꯤꯚꯤ ꯃꯥꯏꯀꯩꯗꯁꯨ ꯊꯦꯡꯛ ꯌꯨ ꯍꯥꯏꯖꯔꯤ ꯊꯦꯡꯛ ꯌꯨ ꯑꯩꯒꯤ ꯁꯛꯇꯤꯕꯤ 2ꯗ ꯑꯃꯗꯤ 1ꯗꯁꯨ ꯑꯗꯨꯝ ꯍꯧꯔꯛꯄꯗꯒꯤ ꯑꯗꯨꯝ ꯕꯦꯠꯀꯤ ꯔꯣꯜꯅ ꯑꯗꯨꯝ ꯂꯧꯔꯒ ꯂꯥꯛꯏꯁꯦ ꯄꯥꯕꯨꯡꯅꯀꯣ ꯑꯗꯨꯝ ꯃꯥꯟꯁꯨ ꯃꯥꯜꯂꯦ ꯐꯠꯇꯕ ꯑꯗꯨꯝ ꯔꯤꯌꯦꯂꯤꯇꯤꯗ ꯐꯔꯝꯒꯗ꯭ꯔꯥ ꯐꯔꯝꯃꯣꯏꯗꯨꯗꯤ ꯑꯩꯅ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯐꯤꯂꯝꯁꯦ ꯑꯗꯨꯝ ꯐꯠꯇ꯭ರೆ ꯑꯩꯈꯣꯏꯅ ꯎꯖꯕ ꯃꯇꯝꯗ ꯐꯤꯂꯝꯁꯦ ꯑꯣꯖꯥꯒꯤꯗꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯑꯃꯨꯛ ꯑꯅꯧꯕ ꯑꯥꯔꯇꯤꯁꯀ ꯇꯧꯃꯤꯟꯅꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯅ ꯑꯅꯧꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯒꯤ ꯍꯥꯟꯅꯒꯤ ꯄꯥꯕꯨꯡꯒꯤ ꯑꯔꯤꯕ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯁꯤꯡꯗꯨꯒ ꯃꯈꯣꯏꯁꯤꯒ ꯀꯩꯝꯇ ꯈꯦꯠꯅꯗꯕ꯭ꯔꯥ ꯃꯈꯣꯏꯒꯤ ꯇꯦꯁꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯇꯝꯒꯤ ꯑꯗꯨꯝ ꯍꯣꯡꯉꯛꯄ ꯑꯗꯒꯤ ꯃꯇꯝꯒꯤ ꯏꯆꯦꯜꯁꯤꯗ ꯑꯗꯨꯝ ꯇꯥꯎꯊꯔꯛꯄ ꯑꯗꯨꯒꯨꯝꯕ ꯁꯛꯇꯝ ꯑꯃꯅꯦꯅ ꯑꯩ ꯊꯝꯖꯒꯦꯕ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨꯝ ꯏꯁꯇꯥꯔꯁꯦ ꯃꯌꯥꯝ ꯌꯥꯝꯃꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯗ ꯉꯁꯤꯒꯤ ꯑꯩꯒꯤ ꯁꯛꯇꯤꯕꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯗꯁꯨ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯔꯁꯤꯡꯁꯦ ꯂꯣꯏꯅ ꯃꯆꯤꯟ ꯇꯨꯝꯈꯠꯂꯛꯏꯕ ꯉꯥꯛꯇꯅꯦꯕ ꯄꯥꯕꯨꯡꯅꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯈꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯒꯤ ꯁꯛꯇꯤꯕꯤ 2ꯁꯦ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯂꯣꯏꯁꯜꯂꯝꯗꯥꯏꯁꯦ ꯌꯥꯝ ꯆꯥꯛꯅ ꯂꯣꯏꯁꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯄꯥꯕꯨꯡꯒꯤ ꯔꯣꯜꯁꯤꯁꯨ ꯃꯤꯅ ꯌꯥꯝ ꯐꯨꯅꯤꯡꯕꯗ ꯑꯣꯏꯕ ꯈꯪꯉꯕ꯭ꯔꯥ ꯑꯗꯨ ꯁꯤꯒꯤ ꯅꯝꯕꯔ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯁꯤꯟꯁꯤꯗ ꯑꯃ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯈꯤꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯠꯅꯕꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯑꯣꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯣꯠ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯑꯃ ꯏꯁꯥꯗ ꯍꯩꯅꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯉꯁꯥꯏꯒꯤ ꯅꯨꯄꯥꯒ ꯅꯨꯄꯤ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯅꯨꯄꯥ ꯑꯃ ꯐꯝꯃꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯗ꯭ꯔꯛꯁ ꯆꯥꯃꯤꯟꯅꯕꯒꯤ ꯇꯥꯏꯞꯇ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯁꯤꯗ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯗꯤ ꯌꯦꯡꯕꯗ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯗ꯭ꯔꯥ ꯀꯥꯏꯅꯒ ꯈꯟꯕ꯭ꯔꯥ ꯑꯩꯈꯣꯏꯁꯤ ꯉꯁꯥꯏꯒꯤ ꯑꯥꯔꯇꯤꯁꯅꯤꯅ ꯀꯦꯔꯦꯛꯇꯔ ꯑꯃ ꯑꯩꯉꯣꯟꯗ ꯃꯗꯨ ꯄꯤꯕꯤꯔꯛꯑꯕꯅꯤ나 ꯀꯦꯔꯦꯛꯇꯔꯗꯨ ꯃꯥꯟꯅꯕ ꯍꯥꯏꯗꯤ ꯁꯥꯕꯅꯤꯗꯣ ꯑꯁꯥꯕꯗꯨ ꯃꯥꯟꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯒꯤ ꯊꯣꯏꯗꯣꯛꯄ ꯑꯇꯣꯞꯄ ꯋꯥꯈꯟꯗꯤ ꯑꯩꯉꯣꯟꯗ ꯄꯣꯛꯆꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎ ꯁꯨꯙꯤꯔꯅ ꯗꯤꯔꯦꯛꯁꯟ ꯄꯤꯕꯤꯔꯤꯕ ꯑꯗꯨꯒ ꯏꯅꯥꯎ ꯁꯨꯅꯤꯜꯅ ꯑꯩꯈꯣꯏ ꯄꯨꯊꯣꯛꯄꯤꯔꯤꯕ ꯑꯁꯤꯒꯨꯝꯕ ꯐꯤꯂꯝꯁꯦ ꯃꯁꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯛ ꯀꯥꯏ ꯍꯥꯏꯔꯦ ꯑꯗꯨꯒ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯤ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯐꯥꯎꯍꯜꯂꯛꯄ ꯁꯤꯒꯨꯝꯕꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯄꯨꯊꯣꯛꯄꯤꯔꯤꯕ ꯃꯁꯤꯒꯤ ꯊꯤꯝꯁꯤꯗ ꯄꯨꯊꯣꯛꯄꯤꯔꯤꯕ
ꯄꯤꯔꯤꯕ ꯑꯩꯈꯣꯏ ꯐꯤꯂꯝꯁꯦ ꯑꯩꯉꯣꯟꯗꯒꯤꯗꯤ ꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯖꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯕꯨ ꯁꯤꯒꯨꯝꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯌꯥꯎꯕꯤꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯕꯨ ꯁꯟꯗꯣꯛꯄꯤꯔꯤꯕ ꯏꯆꯜꯁꯤꯡ ꯏꯅꯥꯎꯁꯤꯡ ꯑꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯊꯥꯒꯠꯄ ꯏꯀꯥꯏ ꯈꯨꯝꯅꯕ ꯐꯣꯡꯗꯣꯛꯆꯔꯤ ꯆꯦꯅꯦꯜꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯔꯣ ꯈꯨꯗꯤꯡꯃꯛꯁꯨ ꯆꯦꯅꯦꯜꯁꯤ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯐꯕ ꯊꯧꯔꯝ ꯀꯟꯇꯦꯟ ꯀꯌꯥꯁꯨ ꯁꯦꯝꯕꯤꯔꯛꯎ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯃꯇꯝ ꯁꯥꯡꯅ ꯊꯕꯛ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨꯁꯨ ꯉꯝꯕ ꯑꯣꯏꯖꯒꯦ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯑꯩꯒꯤ ꯁꯛꯊꯤꯕꯤꯒꯤ ꯉꯁꯤꯒꯤ ꯋꯦꯕ ꯁꯤꯔꯤꯁ ꯐꯤꯂꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯇꯤꯡ ꯔꯣꯜ ꯂꯧꯕꯤꯔꯤꯕꯤ ꯆꯦꯂꯤꯟꯗꯥ ꯀꯣ ꯆꯦꯂꯤꯟꯗꯥꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯍꯥꯏꯗꯤ ꯕꯨꯞ ꯕꯨꯞ ꯂꯥꯎꯔꯒꯀꯣ ꯕꯨꯞ ꯕꯨꯞ ꯍꯥꯏꯕ ꯕꯨꯞ ꯕꯨꯞ ꯂꯥꯎꯔꯒꯀꯣ ꯍꯥꯏꯗꯤ ꯑꯁꯦꯡꯕ ꯌꯦꯡꯕꯗ ꯑꯗꯨꯝ ꯐꯖꯩꯀꯣ ꯑꯁ ꯀꯦꯃꯦꯔꯥꯗ ꯐꯖꯔꯝꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯗꯣ ꯑꯩꯒ ꯃꯥꯒ ꯁꯥꯟꯅꯃꯤꯟꯅꯩꯌꯦꯕꯀꯣ ꯑꯩꯒ ꯃꯥꯒ ꯁꯥꯟꯅꯃꯤꯟꯅꯩꯌꯦꯕꯀꯣ ꯑꯗ ꯁꯥꯟꯅꯕꯩ ꯁꯛꯇꯝꯗ ꯑꯃꯨꯛꯇꯪ ꯌꯦꯡꯕ ꯂꯥꯛꯄꯤꯔꯗꯤ ꯃꯌꯥꯝꯅ ꯀꯤꯗꯣꯏꯔꯕ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯔꯥꯁꯤ ꯂꯩꯕꯅꯦ ꯃꯨꯔꯒ ꯁꯤꯗꯔꯛꯇꯅꯀꯣ ꯃꯨꯔ ꯔꯥꯁꯤ ꯂꯩꯕꯁꯦ ꯐꯖꯕꯅꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯑꯩꯁꯦ ꯉꯁꯤꯁꯦ ꯀꯩꯕ ꯉꯥꯀꯤꯖꯧ ꯁꯣꯛ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗ ꯆꯥꯏ ꯑꯣ ꯐꯤꯂꯝ ꯔꯤꯂꯤꯁ ꯇꯧꯕ ꯅꯨꯃꯤꯠꯅꯦꯅ ꯑꯍꯥꯎꯕ ꯆꯥꯒꯦꯅ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯁꯛꯇꯤꯕꯤ 1ꯗꯤ ꯍꯥꯏꯗꯤ ꯀꯨꯏꯔꯦꯀꯣ ꯔꯤꯂꯤꯁ ꯇꯧꯈꯤꯕ ꯃꯃꯥꯡ ꯆꯍꯤꯒꯤ ꯐꯦꯕꯋꯥꯔꯤꯗꯀꯣ ꯑꯗꯨꯗꯤ ꯌꯥꯝ ꯒꯦꯞ ꯂꯩꯅꯗ꯭ꯔꯥ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯃꯥꯡ ꯆꯍꯤ ꯑꯣꯏꯔꯝꯃꯣꯏꯗ ꯍꯟꯗꯛ ꯆꯍꯤꯒꯤ ꯐꯦꯕꯋꯥꯔꯤꯗ ꯃꯥꯅꯦ ꯁꯣꯔꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯐꯦꯕꯋꯥꯔꯤꯗ ꯃꯌꯥꯝꯅ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯒ ꯂꯩꯕ ꯐꯤꯂꯝ ꯑꯃꯁꯨ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯁꯛꯇꯤꯕꯤꯒꯤ ꯋꯦꯕ ꯁꯤꯔꯤꯁꯁꯤꯗ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯋꯦꯕ ꯁꯤꯔꯤꯁꯄꯨꯗꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦꯀꯣ ꯑꯗꯨ ꯅꯠꯇꯕ ꯁꯤꯒꯤꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯍꯣꯜꯗꯒ ꯀꯥꯞꯊꯣꯛꯇꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯤda ꯀꯩ ꯐꯥꯎꯒꯦ ꯁꯨꯃꯥꯏꯅ ꯐꯤꯆꯔ ꯐꯤꯂꯝꯗꯒ ꯌꯥꯎꯈꯠꯂꯛꯄꯁꯤꯕꯨ ꯑꯁ ꯈꯪꯗꯦ ꯏꯁꯥꯁꯦ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏ ꯇꯧꯁꯟꯅꯕ ꯅꯠꯇꯦꯀꯣ ꯇꯧꯁꯟꯅꯕ ꯅꯠꯇꯦ ꯅꯨꯡꯉꯥꯏꯕꯩ ꯃꯃꯤꯗꯣ ꯑꯝꯇ ꯇꯥꯍꯜꯂꯣ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗꯅꯦ ꯆꯪꯉꯛꯄ ꯍꯥꯏꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯤ ꯏꯁꯥꯅ ꯄꯥꯝꯖꯅ ꯆꯪꯉꯛꯄꯅꯤꯅꯅꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯃꯥꯏꯅ ꯆꯪꯉꯛꯈꯤꯒꯦ ꯁꯤꯒꯤ ꯂꯥꯏꯟꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯎꯕꯗꯗꯤ ꯀꯨꯏꯗ꯭ꯔꯤꯗꯅ ꯎꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯆꯪꯉꯛꯏ ꯍꯥꯟꯅ ꯑꯦꯛꯇꯤꯡꯒꯤ ꯂꯥꯏꯟꯗ ꯆꯪꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯩꯁꯦ ꯇꯁꯦꯡꯅ ꯑꯦꯛꯇꯤꯡꯒꯤ ꯂꯥꯏꯟꯗꯗꯤ ꯁꯨꯡꯆꯪ ꯆꯪꯗꯦꯕ ꯑꯗꯨꯒ ꯄꯥꯝꯕꯗꯤ ꯌꯥꯝ ꯄꯥꯝꯃꯛꯑꯦ ꯏꯁꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯖꯒꯣꯏ ꯏꯁꯩꯁꯦ ꯌꯥꯝ ꯄꯥꯝꯖꯔꯛꯑꯦ ꯄꯥꯝꯃꯛꯑꯒꯁꯨ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯀꯃꯥꯏꯅ ꯆꯪꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯈꯪꯈꯤꯗꯕꯗꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯀꯝ ꯏꯅꯥꯎꯅꯨꯄꯤ ꯍꯥꯏꯇꯥꯔꯦ ꯃꯦꯔꯤꯁꯤꯅ ꯃꯦꯔꯤ ꯑꯁ ꯅꯣꯏꯗꯣꯏꯗꯣ ꯑꯩꯁꯦ ꯑꯝꯇꯪꯒ ꯌꯥꯎ ꯐꯪꯉꯗꯤ ꯀꯥꯏꯅꯒ ꯍꯥꯏꯌꯦꯕꯀꯣ ꯑꯁ ꯑꯗꯨꯗꯤ ꯆꯦꯂꯤꯟꯗꯥ ꯂꯥꯎꯅꯦ ꯍꯥꯏꯔꯒ ꯃꯥꯅ ꯅꯣꯡꯃ ꯁꯨꯇꯤꯡ ꯑꯃ ꯄꯨꯕꯅꯦꯕ ꯌꯦꯡꯕ ꯑꯗꯩ ꯑꯗꯨꯝ ꯌꯥꯎꯈꯔꯦ ꯌꯦꯡꯕ ꯆꯠꯄꯗ ꯌꯥꯎꯈꯤꯕꯅꯦ ꯌꯥꯝ ꯂꯩꯀꯣ ꯁꯨꯃꯥꯏꯅ ꯌꯦꯡꯕ ꯆꯠꯄꯗ ꯌꯥꯎꯕ ꯑꯗꯒꯤꯗꯤ ꯇ꯭ꯔꯣꯂꯤ ꯏꯟꯕꯗ ꯌꯥꯎꯈꯤꯕ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯦꯛꯇꯤꯡꯗꯤ ꯐꯖꯅ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯁꯤꯒꯨꯝꯕꯒꯤ ꯃꯅꯨꯡꯗ ꯆꯦꯂꯤꯟꯗꯥꯁꯨ ꯑꯃꯅꯦꯕ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯒꯤ ꯇꯦꯂꯦꯟꯁꯦ ꯃꯅꯨꯡꯗ ꯂꯣꯠꯁꯜꯂꯒ ꯊꯝꯕ ꯌꯥꯕ ꯅꯠꯇꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯍꯦꯛꯇ ꯐꯨꯗꯣꯔꯛꯄꯅꯦꯕ ꯆꯦꯂꯤꯟꯗꯥꯁꯨ ꯍꯦꯛꯇ ꯑꯩꯒꯤ ꯁꯛꯇꯤꯕꯤꯁꯤꯗ ꯍꯦꯛꯇ ꯑꯩꯗꯤ ꯌꯥꯝ ꯐꯨꯒꯥꯏꯔꯛꯄꯅꯦꯕ ꯍꯩꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯏꯁꯨ ꯌꯥꯝ ꯍꯩ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯒꯅꯤ ꯁꯞꯄꯣꯔꯇꯤꯡ ꯔꯣꯜꯗ ꯌꯥꯝ ꯐꯖꯅ ꯁꯞꯄꯣꯔꯇꯤꯡ ꯔꯣꯜ ꯑꯦꯛꯇꯤꯡ ꯌꯥꯝ ꯐꯖꯅ ꯇꯧꯕꯅꯦ ꯑꯗꯣ ꯃꯊꯪꯒꯤ ꯁꯛꯇꯤꯕꯤ 3 ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯊꯦꯡꯛ ꯌꯨ ꯑꯩꯒ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯔꯤꯕꯁꯤ ꯑꯩꯒꯤ ꯁꯛꯇꯤꯕꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯖꯥ ꯁꯨꯅꯤꯜ ꯊꯥꯡꯖꯝ ꯑꯣꯖꯥ ꯐꯤꯂꯝꯁꯦ ꯀꯔꯝ ꯀꯥꯟꯗ ꯌꯥꯝ ꯆꯥꯛ ꯆꯥꯅ ꯂꯣꯏꯁꯜꯂꯁꯤ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯗꯣꯏꯅꯣ ꯄꯥꯔꯠꯁꯦ ꯍꯧꯖꯤꯛ ꯉꯁꯤ ꯔꯤꯂꯤꯁ ꯇꯧꯗꯣꯏꯁꯤꯅ ꯄꯥꯔꯠ 2ꯅꯦꯕꯀꯣ ꯄꯥꯔꯠ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯏꯕ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯁꯥꯟꯕꯤꯔꯥꯃꯤꯁꯤꯅ ꯌꯥꯝ ꯁꯥꯡꯅ ꯏꯃꯟꯗꯅꯀꯣ ꯄꯥꯔꯠ 4ꯐꯧ ꯊꯣꯛꯑꯦ 4ꯗ ꯂꯣꯏꯔꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ 3 4ꯁꯨ ꯂꯣꯏ ꯅꯝꯕ ꯂꯣꯏꯔꯦ 3ꯁꯦ ꯖꯅꯋꯥꯔꯤꯒꯤ ꯐꯥꯔꯁ ꯋꯤꯛꯇ ꯔꯤꯂꯤꯁ ꯇꯧꯕꯒꯤ ꯄ꯭ꯂꯥꯟꯅꯦ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯍꯜꯂꯤꯁꯦ ꯀꯩꯒꯤनो ꯌꯥꯝ ꯑꯇꯩꯒ ꯌꯦꯡꯅꯔꯨꯔꯗꯤ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯍꯟꯗ꯭ꯔꯕꯅꯦ ꯑꯩꯈꯣꯏ ꯌꯥꯔꯤꯉꯩ ꯑꯗꯨꯝ ꯈꯔ ꯊꯨꯅꯕ ꯍꯥꯏꯗꯤ ꯍꯥꯟꯅꯁꯨ ꯋꯥꯔꯤꯗ ꯇꯥꯈ꯭ꯔꯕꯅꯤꯅꯕꯀꯣ ꯑꯗꯨꯅ ꯌꯥꯔꯤꯉꯩ ꯚꯥꯕꯨꯛꯇ ꯀꯩꯅꯣ ꯇꯧꯍꯟꯗꯕꯤꯗ ꯐꯠ ꯑꯗꯨꯝ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯦꯛꯁꯤꯃꯝ ꯍꯧꯖꯤꯛ ꯅꯝꯕ ꯂꯣꯏꯊꯣꯛꯑꯦꯕꯀꯣ ꯑꯗꯣ 3ꯁꯦ ꯍꯧꯖꯤꯛ ꯖꯅꯋꯥꯔꯤꯒꯤ ꯐꯥꯔꯁ ꯋꯤꯛ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯔꯤꯂꯤꯁ ꯇꯧꯕꯒꯤ ꯄ꯭ꯂꯥꯟ ꯂꯩ ꯑꯇꯣꯞꯄ ꯑꯣꯖꯥꯒꯤ ꯀꯩ ꯐꯤꯂꯝ ꯄ꯭ꯔꯣꯖꯦꯛ ꯀꯩ ꯂꯩꯔꯤꯒꯦ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯈ꯭ꯋꯥꯏ ꯏꯍꯥꯟ ꯍꯥꯟꯕ ꯑꯩꯒꯤ ꯄ꯭ꯔꯣꯗꯛꯁꯟꯗ ꯕꯤꯒꯣ ꯂꯥꯏꯐ ꯑꯃꯗꯅ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯅ ꯇꯧꯈ꯭ꯔꯦꯀꯣ ꯕꯤꯒꯣ ꯂꯥꯏꯐ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯅꯦꯛꯁ ꯏꯌꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯁ꯭ꯋꯥꯏꯗꯒꯤ ꯑꯇꯣꯞꯄ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯄꯥꯏꯕꯒꯤ ꯍꯥꯏꯐꯦꯠ ꯋꯥꯈꯜꯗꯤ ꯂꯩꯔꯤ ꯑꯗꯨ ꯉꯝꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨꯗꯤ ꯏꯁꯣꯔꯅ ꯑꯗꯨꯃꯥꯏꯅ ꯈꯟ ꯇꯥꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯣꯏꯅ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯑꯒꯁꯨ ꯂꯩ ꯕꯤꯒꯣ ꯂꯥꯏꯐ ꯑꯃꯗ ꯑꯩꯈꯣꯏꯒꯤ RK ꯆꯟꯊꯣꯏꯕꯤꯅꯒ ꯄꯨꯔꯥ ꯕꯤꯒꯣꯗ ꯉꯥꯎꯕꯒꯤ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨꯀꯥꯟꯗ ꯅꯝꯈꯤꯕꯅꯦꯕꯀோ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯅ ꯐꯤꯂꯝꯗꯣ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯑꯣꯏꯈꯤ ꯍꯟꯗꯛꯀꯤ ꯑꯩꯒꯤ ꯁꯛꯇꯤꯕꯤ ꯍꯥꯏꯔꯤꯕꯁꯤꯁꯨ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯩ ꯑꯗꯨꯒ ꯃꯊꯪꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯐꯤꯂꯝꯗꯁꯨ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝꯅ ꯈꯪꯕ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯃꯁꯨ ꯑꯣꯏꯕꯤꯔꯣ ꯐꯖꯕ ꯐꯤꯂꯝ ꯀꯌꯥ ꯑꯃꯁꯨ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯍꯣꯏ ꯑꯣꯏꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯎꯗꯕ ꯀꯨꯏꯔꯦꯀꯣ ꯃꯃꯥꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯦ ꯃꯃꯥꯡꯒꯤ ꯆꯍꯤꯗꯁꯨ ꯁꯤ ꯀꯥꯟꯗ ꯃꯃꯥꯒꯩꯒ ꯊꯦꯡꯅꯈꯤꯕꯅꯦꯕ
ꯊꯦꯡꯅꯩ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯐꯤꯂꯝ ꯔꯤꯂꯤꯁ ꯇꯧꯕꯒꯤ ꯁꯤꯖꯟꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯒꯤ ꯁꯛꯊꯤꯕꯤꯁꯦ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯩ ꯄ꯭ꯔꯣꯖꯦꯛ ꯂꯩꯕꯤꯔꯤꯒꯦ ꯍꯧꯖꯤꯛ ꯔꯟꯅꯤꯡ ꯑꯣꯏꯅꯀꯣ ꯍꯧꯖꯤꯛ ꯍꯌꯦꯡ ꯗꯦꯠ 11ꯗ ꯔꯤꯂꯤꯁ ꯇꯧꯒꯗꯕ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤ ꯅꯠꯇꯦ ꯍꯥꯏꯅꯕꯗꯨ ꯆꯨꯝꯂꯦ ꯑꯗꯨꯒꯤ ꯑꯣꯏꯅ ꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯑꯗꯨꯃꯒ ꯂꯩꯔꯤ ꯑꯗꯨꯒ ꯃꯊꯪ ꯑꯣꯏꯅ ꯔꯤꯂꯤꯁ ꯇꯧꯔꯛꯀꯗꯕꯗꯤ ꯐꯤꯂꯝ 6ꯀꯨꯝꯕꯗꯤ ꯂꯩꯔꯤꯀꯣ ꯑꯗꯨ ꯃꯣꯏ ꯀꯔꯝ ꯀꯥꯟꯗ ꯇꯧꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯒꯤ ꯅꯣꯂꯦꯖꯇꯣ ꯐꯪꯖꯗ꯭ꯔꯤꯕꯅꯤꯅ ꯑꯗꯨꯒ ꯍꯥꯏꯅꯕꯗꯨ ꯆꯨꯝꯂꯦ ꯗꯦꯠ 11 ꯂꯩꯔꯦ ꯉꯁꯤ ꯑꯩꯒꯤ ꯁꯛꯊꯤꯕꯤ ꯉꯁꯤ ꯇꯧꯔꯦꯀꯣ ꯑꯗꯣ ꯑꯐꯕꯤ ꯁꯥꯕ ꯀꯌꯥꯝ ꯌꯥꯎꯈꯤꯒꯦ ꯐꯠꯇꯕꯤ ꯁꯥꯕ ꯀꯌꯥꯝ ꯌꯥꯎꯈꯤꯒꯦ ꯍꯟꯗꯛꯀꯤ ꯍꯥꯏꯅꯕꯗꯨ ꯆꯨꯝꯂꯦ ꯑꯗꯨꯗꯗꯤ ꯑꯗꯨꯝ ꯑꯐꯕꯤ ꯃꯃꯥ ꯑꯃꯒꯤ ꯀꯦꯔꯦꯛꯇꯔꯅꯦꯀꯣ ꯑꯗꯨꯅ ꯁꯨꯝ ꯕꯦꯂꯦꯟꯒꯤ ꯔꯣꯜꯁꯦ ꯑꯗꯨꯝ ꯑꯐꯕꯤ ꯁꯥꯕꯗꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯗꯨꯝ ꯑꯩ ꯍꯟꯗꯛꯀꯤ ꯀꯦꯔꯦꯛꯇꯔꯁꯤꯗ ꯁꯥꯖꯩꯀꯣ ꯑꯗꯨꯒ ꯐꯤꯂꯝꯕꯨꯗꯤ ꯍꯧꯖꯤꯛ ꯔꯤꯂꯤꯁ ꯇꯧꯒꯗꯕꯗ ꯍꯥꯏꯅꯕꯗꯨ ꯆꯨꯝꯂꯦ ꯁꯤꯗꯗꯤ ꯑꯩ ꯕꯦꯂꯦꯟꯁꯁꯨ ꯅꯠꯇꯦ ꯀꯞꯄ ꯀꯩꯅꯣꯁꯨ ꯅꯠꯇꯦ ꯁꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯗꯗꯤ ꯀꯣꯃꯦꯗꯤ ꯈꯔ ꯆꯦꯟꯕ ꯀꯦꯔꯦꯛꯇꯔ ꯑꯣꯏꯅ ꯇꯧꯋꯦ ꯍꯥꯏꯅ ꯑꯗꯨꯒ ꯑꯩꯒꯤ ꯁꯛꯊꯤꯕꯤꯁꯤꯗꯗꯤ ꯑꯗꯨꯝ ꯕꯦꯂꯦꯟꯒꯤ ꯀꯦꯔꯦꯛꯇꯔ ꯑꯣꯜꯂꯝꯃꯒ ꯁꯤꯁꯨ ꯃꯈꯥ ꯇꯥꯕ ꯄꯥꯠꯇꯗꯤ ꯌꯥꯝꯅ ꯐꯔꯛꯀꯗꯣꯏꯅꯦꯕ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯑꯩꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤ ꯁꯤꯒꯤ ꯑꯩꯒꯤ ꯁꯛꯊꯤꯕꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯏꯁꯥꯅ ꯌꯥꯝ ꯄꯥꯝꯖꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯑꯩꯅ ꯌꯥꯝ ꯄꯥꯝꯂꯨꯗ꯭ꯔꯒꯁꯨ ꯀꯣꯟꯅ ꯑꯀꯣꯟꯕꯗꯗꯤ ꯃꯥꯒꯤ ꯃꯆꯥꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯆꯥꯅ ꯀꯣꯏꯖꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯌꯥꯝꯅ ꯃꯤꯔꯥꯏꯔꯒ ꯇꯥꯊꯤ ꯇꯥꯑꯣꯏꯅꯒ ꯇꯧꯔꯨꯔꯒ ꯂꯥꯁꯇꯗꯤ ꯃꯥꯒꯤ ꯃꯆꯥꯅ ꯃꯥꯡꯉꯛꯑꯕ ꯀꯥꯟꯗ ꯑꯩꯅ ꯁꯦꯡꯅ ꯍꯥꯏꯖꯔꯕꯗ ꯁꯤꯒꯤ ꯐꯤꯂꯝ ꯁꯨꯇꯤꯡꯗ ꯑꯩ ꯌꯥꯝꯅ ꯑꯩꯈꯣꯏ ꯔꯤꯌꯦꯂꯤꯇꯤ ꯑꯣꯏꯅꯀꯣ ꯑꯩ ꯊꯃꯣꯏ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯋꯥꯈꯜꯁꯨ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜꯗ ꯍꯥꯏꯇꯥꯔꯦ ꯊꯃꯣꯏꯗ ꯑꯩ ꯀꯞꯄꯁꯦ ꯑꯗꯨꯝ ꯀꯞꯊꯈꯤꯗꯅ ꯑꯩꯁꯦ ꯂꯦꯞꯄꯨ ꯌꯥꯗꯕ ꯍꯣꯏ ꯑꯁ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇ ꯆꯥꯅꯦ ꯃꯆꯥꯅꯨꯄꯥꯁꯦ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯨꯇꯤꯡꯁꯤꯗ ꯇꯤꯀꯠꯇꯅ ꯀꯞꯄꯗꯣ ꯃꯥ ꯅꯨꯡꯁꯤꯃꯟꯗꯅ ꯂꯨꯅ ꯇꯧꯕꯗ ꯃꯥꯡꯉꯛꯄꯗꯣ ꯂꯨꯅ ꯇꯧꯕꯗ ꯃꯥꯡꯕꯗꯣ ꯑꯗꯨꯅ ꯏꯆꯥꯁꯦ ꯅꯨꯡꯁꯤꯃꯜꯂꯁꯨ ꯀꯥ ꯍꯦꯟꯅ ꯂꯨꯅ ꯇꯧꯕ ꯐꯠꯇꯦ ꯍꯥꯏꯕ ꯃꯦꯁꯦꯖꯁꯦ ꯑꯩ ꯃꯤꯌꯥꯝꯗ ꯄꯤꯅꯤꯡꯉꯦ ꯑꯗꯨꯒ ꯑꯐꯕ ꯁꯥꯕꯒ ꯐꯠꯇꯕ ꯁꯥꯕꯒꯁꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯃꯃꯥꯒꯤꯗꯤ ꯑꯩꯒꯤꯗꯤ ꯑꯅꯤꯃꯛ ꯑꯗꯨꯝ ꯄꯥꯝꯃꯦ ꯁꯤꯃ ꯄꯥꯝꯗꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ ꯑꯗꯨꯕꯨ ꯕꯦꯂꯦꯟꯁꯁꯨ ꯄꯥꯝꯃꯦ ꯑꯐꯕ ꯁꯥꯕꯁꯨ ꯄꯥꯝꯃꯦ ꯑꯗꯨꯕꯨ ꯑꯐꯕ ꯁꯥꯏ ꯍꯥꯏꯗꯅ ꯅꯣꯔꯃꯦꯜꯒꯤ ꯑꯣꯏꯕ ꯀꯦꯔꯦꯛꯇꯔꯁꯤꯗꯤ ꯑꯩꯅ ꯈꯤꯇꯪ ꯄꯥꯝꯕ ꯋꯥꯠꯂꯦ ꯑꯐꯕ ꯑꯣꯏꯔꯒꯁꯨ ꯌꯥꯝ ꯐꯔꯒ ꯀꯞꯄ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯌꯥꯝꯅ ꯃꯤꯉꯣꯟꯗ ꯊꯃꯣꯏ ꯁꯣꯛꯍꯟꯕ ꯑꯣꯏꯕ ꯀꯦꯔꯦꯛꯇꯔꯗꯣ ꯑꯗꯨ ꯄꯥꯝꯃꯦ ꯑꯗꯨ ꯃꯃꯥꯗꯤ ꯏꯄꯛꯇ ꯄꯛꯆꯕꯅꯤꯗ ꯍꯥꯏꯗꯤ ꯀꯣꯃꯦꯗꯤ ꯑꯣꯏꯔꯣꯏꯗꯤ ꯐꯠꯇꯕꯤ ꯁꯥꯕ ꯑꯣꯏꯔꯣ ꯑꯗꯨꯝ ꯏꯄꯛꯇ ꯄꯛꯄꯅꯦꯕꯀꯣ ꯑꯗꯨ ꯇꯨꯡꯗꯁꯨ ꯃꯤꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕꯤꯔꯛꯑꯣ ꯇꯨꯡꯗ ꯍꯥꯏꯗꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯅ ꯑꯗꯨꯝ ꯂꯩꯕꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥꯅꯤꯀꯣ ꯃꯃꯥ ꯍꯣꯏꯅ ꯇꯧꯕꯤꯔꯤꯁꯦ ꯁꯦꯕꯥ ꯇꯨꯡ ꯀꯣꯏꯅ ꯇꯧꯕ ꯉꯝꯕ ꯑꯗꯨꯝ ꯑꯣꯏꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯃꯤꯁꯣ ꯇꯤꯚꯤꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕꯤꯕꯩꯗꯃꯛꯇ ꯅꯨꯡꯉꯥꯏꯖꯔꯦ ꯃꯤꯁꯣ ꯇꯤꯚꯤꯁꯨ ꯉꯁꯤ ꯑꯩꯕꯨ ꯏꯟꯇꯔꯚꯤꯌꯨ ꯃꯆꯥ ꯑꯃ ꯂꯧꯕꯤꯕꯒꯤꯗꯃꯛꯇ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯣꯀꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯅꯥꯀꯟꯗ ꯂꯦꯞꯄꯤꯁꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯂꯝꯂꯒꯅꯤ ꯍꯥꯏꯗꯤ ꯐꯠꯇꯕꯤꯒꯤ ꯔꯣꯜꯗ ꯌꯥꯝ ꯀꯟꯅ ꯃꯆꯤꯟ ꯇꯨꯝꯈꯠꯂꯛꯏꯕꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯒꯥꯏꯇ꯭ꯔꯤꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯛꯀꯗꯧꯔꯤꯕꯤ ꯏꯆꯦ ꯃꯦꯔꯤ ꯑꯃꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏꯒꯤ ꯃꯦꯀꯞꯀꯤ ꯂꯝꯗ ꯃꯆꯤꯟ ꯌꯥꯝ ꯀꯟꯅ ꯍꯥꯏꯗꯤ ꯇꯨꯝꯃꯒꯁꯨ ꯂꯩꯔꯕ ꯑꯗꯨꯝꯁꯨ ꯇꯨꯝꯈꯠꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯆꯦ ꯂꯩꯔꯥꯡ ꯄꯣꯔꯣꯝꯄꯥꯠꯇꯀꯣ ꯑꯗꯨꯅꯦ ꯃꯌꯥꯝ ꯃꯁꯛꯁꯦ ꯐꯖꯗ꯭ꯔꯣ ꯃꯦꯀꯞꯀꯁꯦ ꯆꯞ ꯃꯥꯟꯅꯔꯒ ꯃꯣꯏ ꯑꯅꯤꯁꯦ ꯀꯟꯅ ꯀꯦꯃꯤꯟꯅꯔꯛꯏꯔꯥ ꯃꯥ ꯏꯃꯥꯟꯅꯕꯤꯅ ꯀꯦꯔꯛꯄꯅꯦ ꯁꯟꯖꯤꯠꯅ ꯑꯩꯅ ꯈꯜꯂꯦꯕ ꯅꯣꯏꯒꯤ ꯃꯦꯀꯞꯁꯦ ꯃꯥꯟꯅꯩꯌꯦꯅ ꯏꯃꯥꯟꯅꯕꯤ ꯑꯣꯏꯕꯒꯤ ꯑꯗꯨꯝ ꯍꯩꯕ ꯈꯔ ꯃꯥꯟꯅꯕ ꯃꯁꯦꯟ ꯑꯗꯨꯝ ꯃꯔꯤ ꯂꯧꯅꯕꯗꯣ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯕꯤꯔꯛꯀꯦ ꯉꯁꯤꯁꯤꯕꯣ ꯑꯩ ꯁꯦꯡꯅ ꯍꯥꯏꯗꯣꯛꯀꯦ ꯑꯩ ꯆꯥꯛ ꯆꯥꯔꯛꯇꯦ ꯐꯤꯒꯔ ꯁꯦꯝꯃꯤꯔꯣ ꯅꯠꯇꯦ ꯄꯨꯛꯇꯣ ꯌꯥꯝ ꯅꯣꯏꯕꯀꯣ ꯍꯣꯔꯦꯟ ꯑꯩꯗꯣ ꯇꯞꯅ ꯄꯤꯂꯤꯠꯄꯗꯣ ꯍꯣꯔꯦꯟ ꯀꯪꯊꯣꯛꯑꯗꯤꯅ ꯑꯩꯁꯨꯅꯦ ꯄꯨꯛ ꯁꯤꯖꯜꯂꯒꯅꯤꯀꯣ ꯍꯧꯖꯤꯛ ꯑꯩ ꯁꯤꯖꯜꯂꯦ ꯅꯪꯗꯤ ꯑꯩꯗꯤ ꯂꯩꯔꯥꯡꯅ ꯈꯜꯂꯤꯁꯤꯒꯤ ꯋꯥꯈꯜꯁꯤꯃ ꯈꯜꯂꯝꯃꯦ ꯑꯗꯨꯕꯨ ꯉꯔꯥꯡ 3-4ꯔꯛꯄꯨ ꯆꯥꯔꯛꯑꯦ ꯑꯩꯗꯤ ꯆꯥꯛꯂꯣ ꯑꯩꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯄꯨꯛ ꯁꯤꯖꯟꯕ꯭ꯔꯥ ꯍꯥꯏꯕ ꯄꯨꯛꯂꯣ ꯏꯁ ꯅꯣꯏ ꯇꯧꯔ ꯑꯩ ꯀꯩꯗꯧ ꯇꯧꯔꯣꯏꯗꯕ ꯑꯩꯁꯨ ꯁꯤꯖꯜꯂꯤꯅꯤ ꯀꯩꯅꯣ ꯆꯞꯃꯥꯟꯅ ꯄꯨꯛ ꯁꯤꯖꯜꯂꯤꯅꯤꯀꯣ ꯁꯤꯖꯜꯂꯗꯤꯅꯦ ꯍꯣꯔꯦꯟ ꯂꯩ ꯑꯩ ꯄꯦꯟꯅ ꯊꯝꯕꯤꯖꯗ꯭ꯔꯥ ꯁꯤꯡꯗ꯭ꯔꯥ ꯑꯗꯨꯅꯦ ꯑꯩꯁꯨ ꯑꯗꯨꯒꯤꯅꯦ ꯁꯨꯃꯥꯏꯅ ꯇꯩꯁꯦ ꯈꯨꯝꯕꯗꯣ ꯃꯤꯅ ꯅꯣꯏ ꯑꯗꯣ ꯉꯁꯤꯒꯤ ꯑꯩꯒꯤ ꯁꯛꯊꯤꯕꯤ ꯐꯤꯂꯝꯁꯦ ꯉꯁꯥꯏꯒꯤ ꯑꯩꯗꯤ ꯑꯍꯥꯟꯕꯒꯤ ꯀꯩꯅꯣꯗ ꯌꯦꯡꯉꯦ ꯐꯥꯔꯁ ꯁꯣꯒꯤꯗ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯌꯦꯡꯈꯤꯗꯣꯏꯅꯦꯕꯀோ ꯌꯥꯝ ꯆꯥꯛꯅ ꯂꯣꯏꯁꯟꯕ ꯑꯗꯒꯤ ꯄꯤꯔꯤꯕ ꯀꯦꯔꯦꯛꯇꯔꯁꯦ ꯃꯁꯥ ꯂꯣꯏ ꯆꯨꯅꯕ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯆꯦ ꯂꯩꯔꯥꯡꯅ ꯃꯦꯀꯞ ꯇꯧꯕꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯆꯥꯅꯕꯗꯣ ꯈꯪꯉꯕ꯭ꯔꯥ ꯁꯝꯅ ꯍꯥꯏꯔꯕꯗ ꯔꯠꯅꯥꯗ ꯌꯦꯡꯉꯣꯗꯅ ꯊꯤꯕ ꯃꯥꯟꯕꯗꯣ ꯈꯪꯉꯕ꯭ꯔꯥ ꯊꯤꯕ ꯃꯥꯟꯕꯗꯣ ꯃꯃꯥꯡꯗꯗꯤ ꯈꯤꯇꯪ ꯑꯩꯗꯣ ꯋꯥꯔꯤ ꯇꯥꯕꯁꯦ ꯊꯦꯡꯉꯦꯕꯀꯣ ꯐꯤꯂꯝꯁꯦ ꯃꯣꯏ ꯑꯗꯨꯝ ꯃꯣꯍꯔꯠ ꯂꯣꯏꯕꯒ ꯅꯝꯈꯤꯗꯅ ꯑꯗꯨꯒꯤ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯋꯥꯠꯄ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯑꯃꯨꯛ ꯑꯩꯁꯦ ꯋꯥꯔꯤꯁꯦ ꯇꯥꯕ ꯂꯣꯏꯔꯒ ꯀꯦꯕꯅꯤꯅ ꯑꯗꯨꯏꯁꯨ ꯄꯦꯟꯅ ꯍꯥꯏꯗꯤ ꯈꯤꯇꯪ ꯌꯦꯡꯉꯨꯔꯒꯦꯅ ꯐꯖꯅꯗꯤ ꯀꯦꯔꯦꯕ ꯍꯟꯗꯛꯇꯤ ꯑꯗꯨ ꯃꯤꯅꯕꯨꯗꯤ ꯍꯥꯏꯔꯛꯑꯦ 1 ꯗꯒꯤ 2ꯅ ꯍꯦꯜꯂꯤ ꯊꯤꯕ ꯃꯥꯜꯂꯦ
imannabi akhoi lekai dei chatnabana meri ju ꯁꯨꯝ ꯆꯠꯊꯣꯛꯈ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ meri ju aigi mingji hurala koksangreb ꯂꯩꯔꯥꯡ ꯀꯧꯁꯟꯈ꯭ꯔꯦꯅ ꯍꯥꯏꯕ ꯂꯩꯔꯥꯡ ꯀꯧꯁꯜꯂꯛꯏꯕ dasina ado ming brand gi stang nuai ꯍꯣꯏ ꯑꯩꯁꯨ ꯂꯤꯂꯤ ꯅꯣꯡꯃ ꯊꯣꯟ ꯌꯥꯗꯕꯩ ꯅꯠꯇ꯭ꯔꯣ hoi adu ya ꯀꯩ ꯌꯥꯗꯦ ꯍꯥꯏꯔꯕ ꯌꯥꯗꯦ ya dena mingdo hurangre pugre ming ꯑꯣ ꯂꯩꯔꯥꯡꯒ ꯅꯣꯟꯊꯣꯛꯈꯤꯕꯅꯦꯕꯀꯣ ꯂꯩꯔꯥꯡꯒꯤ ꯃꯃꯤꯡ ꯋꯥꯏꯔꯨꯕꯗꯒꯤ ꯑꯩꯁꯦ ꯃꯤꯅ ꯈꯔ ado filamdo hadi charity yamna lobbiyu yam phajabani one do thadobani yengbiyu one hana Two-su thadorani hauji. thadorani duna two gi charity lobbiyu nungai ni yengbiyu film anauba ngakta kumasu wari phajabani na film adum phajabani anauba bu support tawbiyu na aigi maikai dagi haizeri aiso anaubani punna teamwork oina thabuk tawminabani adubu teamwork ki awaba se khangbiraga miyamna support tawbiyu film se yengbiyu pamna charity lobbiyu aigi maikai dagi haizeri ꯑꯗꯣ ꯅꯪ ꯐꯤꯒꯔ ꯀꯩꯅꯣ ꯇꯧꯅ ꯐꯣꯟꯅ ꯈꯨꯝꯅ ꯁꯨꯝ ꯆꯠꯊꯈ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ aido dinati tung saman manuksidatu sumpusa ꯑꯣꯀꯦ mamanga nakpodo ꯑꯣꯀꯦ ꯄꯨꯛꯇꯁꯨ ꯂꯩꯔꯥꯡꯁꯦ ꯋꯥ ꯉꯥꯡꯁꯦ ꯃꯌꯨꯝꯗ ꯇꯝꯃꯛꯑꯝꯗꯧ ꯃꯥꯜꯂꯦ ꯑꯣ ꯅꯍꯥꯟꯒ ꯁꯨꯃꯥꯏꯅ ꯍꯩꯇꯕꯅꯦ ꯍꯥꯏꯕ ꯑꯗꯣ ꯉꯥꯏꯈꯣ ꯄꯨꯛ mamanga mana lawkibado ꯄꯥꯈꯠꯈꯤꯕ pakhatkibado pakhare ꯀꯅꯥ ꯄꯨꯛꯁꯤ ꯆꯠꯂꯨꯀꯣ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯀꯣ ꯄꯨꯛꯁꯤ ꯆꯠꯂꯨ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤ ꯑꯣꯀꯦ ꯆꯦꯃꯤꯔꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕ ꯑꯦꯄꯤꯁꯣꯗꯇꯗꯤ ꯆꯦꯃꯤꯔꯤꯁꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯒꯤ ꯑꯦꯄꯤꯁꯣꯗ 2ꯗꯗꯤ ꯈꯤꯇꯪ ꯋꯥꯠꯂꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯋꯥꯠꯂꯤꯁꯦ ꯍꯥꯏꯗꯤ ꯃꯤꯒꯤ ꯋꯥꯔꯤ ꯄꯔꯦꯡꯅꯤꯅꯅꯦ ꯑꯩ ꯌꯥꯎꯅꯤꯡꯉꯦꯅ ꯑꯩ ꯁꯤꯟ ꯀꯔꯥꯏ ꯍꯥꯞꯆꯟꯅꯤ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ? ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯂꯩꯇꯦꯗ ꯍꯥꯏꯕꯗꯤ ꯁꯤꯟ ꯑꯝꯇꯪ ꯊꯣꯛꯑꯁꯨꯅꯦ ꯃꯤꯅ ꯑꯗꯨꯝ ꯄꯦꯟꯕꯤꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏꯗ magi nuaitaba habu luhongbai sin hapamdre ꯑꯗꯨꯒꯤ ꯋꯥꯔꯤꯗ ꯑꯩꯅ ꯇꯥꯔꯤꯁꯦ ꯃꯤꯕꯨꯅ ꯂꯣꯏ ꯂꯨꯍꯣꯡꯈ꯭ꯔꯦ ꯑꯩꯗꯤ ꯍꯣꯡꯉꯦꯁꯨ ꯊꯣꯛꯄ ꯄꯣꯠ ꯂꯣꯏꯁꯨ ꯁꯦꯠꯇꯦ ꯑꯗꯨꯒꯤ ꯑꯩꯅ ꯀꯩꯒꯤꯅꯣ ꯑꯩ ꯂꯨꯍꯣꯡꯕ ꯄꯣꯠ ꯂꯣꯏ ꯁꯦꯠꯇ꯭ꯔꯤꯁꯦ ꯑꯣ ꯐꯤꯂꯝꯗꯨꯗ ꯑꯗꯨꯅ ꯑꯁꯦꯡꯕꯩ ꯑꯗꯣ ꯑꯁꯦꯡꯕꯒꯤꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯨꯍꯣꯡꯒꯗꯣꯏꯅꯣ ꯁꯨꯡꯍꯣꯡꯕꯨ ꯍꯣꯡꯉꯔꯣꯏꯗ ꯅꯨꯄꯥ ꯂꯩꯇ꯭ꯔꯕꯣ ꯂꯩꯇꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯑꯦ ꯐꯪꯗꯕꯩ ꯍꯥꯏꯕꯤꯔꯛꯇꯕꯩ ꯅꯠꯇ꯭ꯔꯒ kemai teh ni jutla haibiraktrira haibiraktre kanamta WhatsApp di video kana lagi adubudi uye ko magi ne toksanabi hedi leina leitaba sabani bo yamna se aduduna mayam khangjiro lei ongning ba ada film som tongning ba yal haidi mana khan ko khalam ne mana han nam bolom lem ne ko wani leina ko ai mana ba hat ne leirang ju wari je am kan nuai re to chemiri ngasi film je yeng dar ro oji ai khadang thada bada wasale film yeng ro mayam wali nang thada gadam thada ho rage bye 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 Setelah soal yang kita bilang ini adalah sama-sama semua film director ini. Yes, Lenses Mari teman-teman pak, artis kami sudah senggat pak. Ekor musuh wajah ini. Tenda Buddha Bala Maite. Yes, Buddha Bala Maite. Ini pilihan juga film sehingga kebak. Supporting role juga kita yang role yang masuk. Yang ini Buddha Bala Maite. Dan tenda Vicky Kuman. Vicky Kuman. Buddha Bala Maite. Vicky Kuman. Tenda Suresh Waiko. Suresh Waiko. Tidak ni. Masih presiden Indonesia bebas bebas sulit nak bebas kita kalau kau memang itu berbeda aku nak kubak tak aku mau tak kau beri presiden dia nak memang itu pilih itu presiden terus maka tanah masih kita meski CPST orang ini apa kau sendiri retired IAS Commissioner Art and Culture Gomiro Manipur Sir si Mongzam Zois masih kita meski CPS ko orang tapi dah kau sendiri Tanggung film production na Topiba ay sa TV part 2 sige reverse show sige
formal council Biriba. Same home number Biriba, Pandarabada, Bibi Surti, Vice Chairman 1, Film from Manipur. When in a city gets over the home number Biriba, when I get Sarabada, Nimon Giant Singh, DSO Kevin PD, Comino Manipur. When in a city Thorum Sillings Biriba, Alaman Lai Guru Sam Sat Satri Naru, Quite Kibik Amadi, Pilambu, Sibiba, Pambiba, Equally Sina Kudimba, Loading a place somebody at Transmedia is now putting up Pusu, and looked at that, Kopana Krum Jabur, Kaikunjo. Mangisu, guest owner, Yam Pazana, Pilam the Tang Pandik. Equina, Pilomazi, the Hajota, must see. As I thought platform, medium on. Other than Equina, Pilomazida, Ulibasi, Matamatam Duda, Sanariba, Matamatam Duda, Homaiba, Social Equity, Structure Maya. Aduga culture gi civilization gi aduga mui gi hamna no chat mayam sigi awan balai bu mayam si utpa adugumba platform amane adra koina film si matam gi koina ye go matam sida o matam du da kari sanarami koi society is kari tonarami karam matam du watu thoi kari ram thuki ga se koina film du da o matam da Karama Kidi, Kamangambani. Adonai, when a film zida, Mayaman, Kangiria, and the silhouette film lam, the video film lapa, the detail film lapa, Matam scenes, Mayama lapa. A cinema or a guy with the Toman support Mayama, Pilam Yumayba, technology Mayams, when Ubangami, Hambagam. Ada artist kagi koi tongan ba mogi artistic koi ba mogi discipline mogi nature mogi hai simo myam si technology ne heman gidana artist ki asing ba masaka si koi na khangba nga makta gi matang lo kadra hai bu ki bisu ite banati technology is yam thinu wa aduna koi na artist kagi mana kumi bu character ai gi asing masak una na ho na bada koi director aduga koi sinbi ba makeup ki crew members mayam sigi chobu support am sang aduna koi na crew member mayam sina asukmati na wari na film mai bisni once to thokra matung display da utkra matung samdok ya da na Warabusubana, Pilomisi, Naming, Matamna, Sukimati, section, Kasitan Bazawa, Lauri, Kamin, Pinacomatamda, and Namaga, Equina, Yohaningaba, Sang, do the climax, Yonava, one of the women Sunny. Yam Sana Hydroina, Vishalabuda, anybody. Magul Leba, Society, the Messias Piba, Aduga, More, Yawa. Aduma film nationally, internationally thap tak pukalaga award pangbayaba film jingya puthokpi na no director no artist mayam hanagi halo mayam tawbi mayam sidagi ena apova mo do puthok mo na bio aduga alaman mayam jingsi kawi jo phai mo ni salam ba kungun da mo de legacy ulaga mo de honor ulaga mo bu yamna kai kunana Kuna Zaguru in a month, putting the Wakanda, Tamiraga, Pilum Putopotamda, Levaki Riva, a set of Pilum Putunama. Puna one of you could be no Sumadi with the Wakta, could be Pangzagi, physically, mentally, and financially, but in Pama, who has a ways ahead of strength. Thank you. Discipline later, artists in the humble youngsters in the kan hai si tam adu dusri namale tum ka so he sokat pa he na bagi mole si na puna bagi pun tamirami
makatana su tungatang na thukuk taram sita sagi na kidigi makut support bibigani hai makatana lemhori ba ka samudi crew members sing honor to kita dano sagi na masih thum masih kita makatana lemhori ba guest of honor of the CBS sim sa bibigani ba ahan bikuna sing thum masih guest of honor ni sen biba sini ngom zen das dia so cap and PD governor manipur ahan bikuna sim sa bibigani Ahmada leka prekani wahembam dasani devi wahembam yes leka prekani film segi artist ko dimaki dress design topi ba manglem niktosa makatana artist sing do kebalang bagi tabuk tabuk make of artist film segi Leirang Purompat Leirang Purompat. So congratulate to mereka pengurusi dari artis sing film sida ya iba artis kedua ke dalam mesin kita mak ke belang bagi tabu bani makeup artist Leirang Purompat. Yes. Kebak saya kemana kopi kini makeup, makeup saya risau kupim sama yang masih makeup tam dari itu makeup saya jauh tapi ada kan. Ini ibadah mata sosok tu lah. Kata nak film sudah jauh biasa segi saya sepal so Deepak Khaidin. Film sudah biasa yang jauh ni dari saya segi saya sepal dengan hanya sebab si Deepak Khaidin. Bila kadi leka program nesting dari okay kata nak film segi music director si Biso Sanambam film segi biasa segi lyricist Azid Elango so la bila kadi makata na film segi ya biasa segi choreographer segi choreographer tuan ba terus lebih music video album sing choreographer tu bani so bisa sama dengan aku bang kubigani miamna lagi itu ngai segi untuk ibarat kata itu sing music choreographer tu bani bisa salam Terusari musik itu musik besok orang. Termasuk chief guest pada seru yabi balik sendiri bah retired IAS Commissioner Arengkal Sergamura Manipur Simong Zomzoy sim sama lebih kan boleh terpekan. Makatana film sedang bagi rumah cast of bah seperti Linthoi Nong Thombong. Yes. Oh, baku bikin ini soal drama yang nasakin berubah actor. Tuan-tuan role kalau bini soal drama yang tuan-tuan film kalau upang berubah Linthoi Nong Thombong. Saya termasuk serius Arengkal segi retired commissioner. Yes, segi tuan-tuan media partner segi betul dah season 360 besok baik film benda kita jadi yang awam betul tak ikat kalau besar. Juga makatan film sedang Mama Lalitabi Longzong. Dengan hamsa betul Mama Lalitabi, kita harus terima kasih support. Yes, makatana film segi story yang di screenplay tu biba Santirani Tourism film segi story yang di screenplay tu biba Santirani Tourism so lapir kadi lengkap film ni sendiri. Santirani father yang pam yang bikin juga masih sini ada certificate season 2 film segi story yang diskin kita ini sampai yang itu lagi atau saya nak bilang kan
kuak se lusilam da yosele na protagonist ki yosele kuni so ki yes sai dia sitam me amna lekai da so ki sumang la su ku pham biram ni sai dia sitam tengda sana maibam so la pregadi lekha pela missing jari sana maibam actress की लगता है बनीता कोनसम yes so बनीता की दम aku buku apa tu जरी बनीता कोनसम आई सकती भी वन so okay musik kata na film musik main actress की presiden की mati tak orang di betul betul sesuai dengan mungkin minit mangali menunda meanda ayah kisah TV season 2 sesuai dengan mungkin dalam sejarah film banner kita mau aku bang tentang sebagai tangsam film production की om sebuah banner ni ayah kisah TV 2 musik Banita Konsum mereka berarti देखा meanda film musik actress ini lagi Ratana Khetri Mayum yes produk Manifagi lomba lewat pembicara ini Ratana Khetri Mayum musik ngaki teman-teman film sing lady so kubak sih kan kebijakan ini Ratana Khetri Mayum kita mau support of you dan saya kalau masih serius na tu tadi dia so owner sih na habis kita ni artist sing support of you producer so support of you producer ya ada na kaya si ay sa TV tu upang bila masih producer tamo sunil yang nak kena bukan bah hazage tu makata na suhe na potong kan habis sa product tu sini bila masih protagonist Kanzamba Yabem member of lekar production jadi film masih producer tamu Sunil Tangsam tamu nak pilih kan sponsorship topiba sponsor sing itu so obok bang ko bigani ako ina tuan bamating topiba da producer sing do site support topiba da na ko support ya na moru wa idana madu ki mathata nasi lapi basing film banner ki mekadik amaka so na kya ko no sari film sing tawai happy kan na lapi basing makata na target optical hariba target optical desu mekadik member amaka lapire kadi nisita lekha pela desing sari makata na Binarani Jewelry ki mekadik Musik lagi ba Manipur film industry sudah sponsor sing da topi rakba siapa level pro artist singi juga film industry the work to bili ba kuni makki dakta dia ko sponsor sing na to kone bili ba mating pambili ba sing si ko na kapam tukde makata na so hena mating pambili kan ni support to bili kan ni have get sa patha sa thamsari Binarani Jewelry makata na tuan ba any film release to matam na pina release to uba na artist ni also the art film Manipuri Press special thanks to Inau Masa Safar film si any film kini itu matam na ko release ta de IG da Instagram da kai da mate karna matlab ba art film Manipuri Press ki to member am ka la pere de mo lekha pere ni sitari Inau Masa Safar ni kabisu makata na kasi ay TV tu film premier story atau cinematic TV tim yang berapa kata mereka pegang di sini zari ada cinematic TV na lori betul dancing yang anak pani asal buni dengan mani pergi any trouble terang kudi makta ada oh buku kuantan cinematic TV tiga yes makata na kasi film masih koi officially release to bugi koi laptop tu kaya bangun na film masih presidential masih terang masih presidential tapi kan ni film forum Manipur ki vice chairman one minggu nang sabna kaya masih baby suit ya na waktu da istilah media ba
Masigi chief guest on election biriba Mongjam Joy Singh, retired IAS Commissioner Art and Culture, amadi masigi guest honor Ningombam Jayanta Singh, DSO Cap and PD. Ni bahana hote di kai kuno buchari amadi ngasi lengbi rekliba alamalai guru Bible media ki chinaw sing kurima pusi kai kuno buchari premier mamangda waya mangsi taing dawani kuju film producer wajar punina amadi khanje mayamna yengba lakpiri si film ni film yam thuna ai yam tena hanjege yam tena hanjege ai ngasi yana na thagatsing bosi akoina film uthokum matamda akoi manipur gidi film city lejadabani na akoi producer puding sina karigumbo yum bhajama daga lai matamda adigi police station core film storyline ni yauraba adu akoi ni film city sin leitabani na original loi namudine ba original police station namudini manana ba yum bhajabadu haina buduini yabiradi bai phare yabirakta kansidane ba kodi ham nawa boise aduna aina am thagachaning bese akoina film producer singnaga yum bhajawama akodi film director storyline di yum bhajawama bandri gi natraga engineer gi bhajawama haram badu akoi khangna chanaba singda haire or natraga akoi min uru du hairu doine maside yabirakpado sineba khoyam nungai yabirakta tardi adu haidi storyline du di am chaw se tharame yumdu adung mati na kunbani aduni adane akoi film da adu yumno changilu bangam draba adigi akoi na adu yumno haken tawung da film du plus point lakte minus the lai aduna akoi ne nungsibiu aina ngasi lengbi rekliba kuding makta haijening se ngasi koi sunil gi aigi saktibi du namajida su yum mayam sinar mane koi film city leitabani na ayum mayam sinar mani film number haisidabu nong gotang namaga se loide yum du da namit ni sangwe ni sangwe na traga namit ngai taran sangwe awabani awabani mi like to do matam like do tha dam dam sai sing cha dam dam loi kai du ni ko film na mi ne na koi mi khra laks la nai du ne ba do masida dedicate to wata masida thamoi se na koi de mukta ka thok bi da ra to bi ba mayam yawe yaw do din te yawi si ne ba ina wan thaga chini se koi de haidi ya koi sa apik bi state ni film city le jade film city de le tar de koi art director the production kero kamu da ai sum pa me mai se mu mai to koi si ne de shooting to ni ko ni haraga to do ni later ni na koi di mi ge original sanga namu do ni ne selu do ni masida ha ro welcome to director na ka film ga nam ba ga phang jabe masam ngai adu ngasi lengi yo sing su kana ngum xyz producer bana ga ai yum da ga film nam ji ke ga hause masi ya bi ko hedi ko ne hejini si number 1 sim dang ya bi ko film nam ji ba ko chi ya yam wai hai tare adagi ko ti yam ba sin ma ha to re film ji da akoi di ko thana u jaga se lei to ne original sari apta da ga ma sang ro ne adu ba permission phanga ro ba adu ni ngasagi storyline ni ko ki pata sin do minimize to ra ne ko na to kai to ga ge to ra ne hai namam de le to ni sumba awa ba ka thine film city le da ba ko gi sumba khara le re adu ga ko ji lan covid chida kitang leithara ba matung chida covid leithara matung ja koi film ai si yam do tha ta ti sang e minimum ji covid chi leithara matung da film chi number hona re ko mayam cha thang ga number hona re la lak sing ne la lak sing bi film ji nam ne ga to ko mayam yaw re ai sam ke su film nam che le ri covid hek loi ba ga nam ga la lak sing ri do adu go hoji ti lan ju koi lai fa ba hai ga da lai fa ba hai ba di ya thi kitang relax koi karum da chak tu no ba khang di go si sab sab khang di adu mayam ji kitang akoi se hai now kai marak chai ama muki ani yu ma ne ka pa to ba du adu mo ke handal grab ni na mayam se kar gra film to je be ko hai ta akoi film da ka tok char ni na atu pa ta ko to drem da akoi atu pa ta ko tum to re film to je doram ni na koi di al de sangil re
ꯑꯗꯩꯗꯤ ꯃꯌꯥꯝꯁꯦ ꯈꯔ ꯇꯧꯅꯔꯝꯃꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯐꯤꯂꯝꯁꯤ ꯌꯥꯔꯅꯤꯅ ꯇꯧꯕ ꯍꯧꯔꯦ ꯍꯧꯖꯤꯛ ꯐꯤꯂꯝ ꯍꯟꯗꯛꯀꯤ 2025 ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯃꯥꯡ ꯍꯥꯏꯇꯥꯔꯦꯅꯦ ꯐꯤꯂꯝꯁꯦ ꯑꯉꯛꯄ ꯐꯪꯅ ꯑꯃꯨꯛ ꯐꯤꯂꯝꯁꯦ ꯑꯃꯨꯛ ꯂꯩꯔꯦ ꯐꯤꯂꯝꯁꯦ ꯑꯃꯨꯛ ꯎꯠꯐꯝ ꯑꯃꯨꯛ ꯂꯩꯔꯛꯇ꯭ꯔꯦꯕ ꯑꯩꯈꯣꯏꯁꯤꯁꯨ ꯍꯧꯖꯤꯛ MSF ꯑꯩꯈꯣꯏꯒꯤ ꯁꯤ ꯍꯣꯜ ꯄꯤꯕꯤꯔꯤꯁꯤ MSFDSꯀꯤꯁꯤ ꯇꯥꯡ 24ꯐꯥꯎꯁꯤ ꯄꯨꯔꯥ ꯐꯨꯜꯅꯦꯕ ꯂꯩꯔꯤꯁꯤ ꯅꯨꯡꯇꯤꯒꯤ ꯂꯩꯔꯝꯃꯅꯤ ꯍꯧꯖꯤꯛ ꯑꯃ ꯑꯅꯤ ꯈꯛꯀ ꯍꯥꯡꯉꯝꯒꯗ꯭ꯔꯥ ꯄꯨꯔꯥ ꯐꯨꯜꯗ ꯂꯩꯔꯝꯃꯤ ꯑꯗꯒꯤ ꯃꯇꯝ ꯑꯃꯗ ꯁꯤꯅꯦꯃꯥ ꯍꯣꯜꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯤꯅꯦꯃꯥ ꯍꯣꯜꯁꯤ 60-60 ꯂꯩꯔꯝꯃꯤꯅꯤ ꯍꯦꯛꯇ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯐꯤꯂꯝ ꯍꯣꯜ ꯁꯤꯅꯦꯃꯥ ꯍꯣꯜ ꯀꯥꯞꯐꯝ ꯂꯩꯇ꯭ꯔꯦ ꯇꯥꯇꯥ ꯄꯣꯂꯤꯁꯄꯨꯗꯤ ꯍꯤꯡꯒꯠꯂꯛꯑꯦ ꯃꯁꯤ ꯉꯁꯥꯏꯒꯤ ꯐꯤꯂꯝ ꯁꯤꯙꯔꯨꯕ ꯄ꯭ꯂꯁ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯅꯝꯅꯔꯤꯕ ꯐꯤꯂꯝꯁꯤ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ इक्विपमेंट कईद खितंग डेवलपमेंट लेरे नावागी इचम चमना कापदु ओइद्रे हजिकि केनोदा कापे DCP फॉर्मेट का कापदन खोदना क्वालिटी साउंड अदुमति नुआरे असिने सुमरम ओइरगा सिनेमा हॉल सिंगसिसु अपग्रेडेशन तौनो मोदो लई सिंगसि अपग्रेडेशन तौबुदा बजेट दुदि लाख करोड़ ने संग संग रखदोसे अदुना ngasagi akhoi production budori siga hasai hall gi upgradation tawroga changda thadadu bisadu chana raktadi adudane ba angsu film cinema hall khara sina be maram so giba adigi irang khali singi duga simai to tawgibani adubu horen cinema se yengbal oraga hanmi khara ga lakbi ba myam cinema gi paujel phadabam pubi khara cinema hall itawini koi hajadose cinema hall se marang karak tabagi hayeng ningol chakoba diwali sai sida ai gi saktibi tu koi disul ni film se koi lekai da club da koi relatives da seriti lobina ba hai tare market khra alum highway over koi jum han bi ra ma yam da ai ngoro pang se ka san to bi hai tare market leitra ni na koi se kitang producer sing gi dang ya na ba ni ko hai je si ai simaga thamjaningi सुनील से मागी यान वो फिल्म बिगो लाइफ मदा मदद थेना बनी यामना पुक्चल शेंबा यामना ट्रांसपेरेंट होइबा पुक्चल सेना थबक तौबा अदुगुंबा कनो नि नाउनी यानुसी अदा मा जिक फिल्म हंदे किसिगा अहुम सु फिल्म नि मागी याम कुइद्रिबा मतमने मसिदे फिल्म मथंग मथंग पुथोर पाइबसे मा माइ पाक तदि पुथोर होय मा सोइना माइ पाबा फिल्म प्रोड्यूसर फिल्म मेकर मने आइ हाइजनेंगे अदो सिरकी हेना फिल्म से 3, 4, 5, 6 तौदना को हेना कई मागी फिल्म ममिंग एगनो ममिंग दो दिस इंटरप्राइज से हेना चौकटपा ओइसन हाइना आइगी साइड गिचु सिम थमजगे अदुगा अखोई आर्टिस्ट सिंग दा आई केनो कतंग वही अमनि दंग आर्टिस्ट होई लोइनमक सुदरसु खरा उई आर्टिस्ट सिंग अखोई दिसैगी मिंजेनी लेबाकी कोई लेबाकी अगर अखोई आर्टिस्ट सिंग सिमिना केनो कितंग हाइबा ngang ni bibini hen bani aduna अखोई से अखोई की केनो से हाइता अखोई लाइफ स्टाइल से हम लुई अखोई आर्टिस्ट सिंग से अखोई मनपुर अखोई आर्टिस्ट सिंग से हाइदे अखोई ने कितन तौदुगा मीना ngang ni bibini hen ba हाइता aduna अखोई सिनाव सिंग से आइदी यामना डिसिप्लिन नाइन हाइतारे याम डिसिप्लिन नाइन याम सेक्शन ना वांग संगा अदिगी लम चचा यामना सेक्शन ना यामना केना तोंग लेहनिंगी हंदक द तौरिदनी मामी मथारे पंजरोय कोइदी कातंग पेन दबना सोशल मीडिया की जुक्सिदो सिटी हाई टेक नि केनों का पेन दबंगी सोशल मीडिया दा सामन थागले अदु दर मानो मरगा को मेसेज दा याम नुआय दा न मिसर सेनिंग ले अदु मो मैम थोय अदु ना याई मखै सेक्शन बिरो याम तका वय आर्टिस्ट नौ न संजलि आर्टिस्ट आतिंग सेक्शन बिरो ngang sangang da kai lam amada yam tin section biरो aduga koi ngasi koi crew member koi artist sing yam loi to su da base si no aite samana premier show ma to bokai si yam ai ban mine ma pa la da ri si loi dum nang le koi sai si da premier show to da kari gi no lak da base kaulu station oi budi yaw ma yai ana yaw ma su yai adu yaw da sun yawi thoina lak da ga yaw si ma su no aite yai ma kai di premier show has di loi ro ni nang wa mi no ma yam do ma si ngasi ni mi si no ai do ni no ai pung dong na da na ai na pung film do release to un mini sidege no ai liti so ngam yeng mi da na ko na wa wa no mi da na no ai ba na digi na sa na ai pulu draga ngasi ni mi si pula ka pun ma do no ai ba si am lei ne
ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄꯨꯜꯍꯟꯅꯤꯡꯉꯤ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯐꯤꯂꯝ ꯌꯥꯎꯕꯤꯈꯤꯕ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁ ꯈꯨꯗꯤꯡꯃꯛꯁꯦ ꯍꯥꯏꯗꯤ ꯂꯣꯏꯅ ꯁꯨꯅ ꯌꯥꯎꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯃꯇꯝ ꯆꯥꯅꯁꯨ ꯂꯥꯛꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯤ ꯊꯥꯈꯤꯕ ꯄꯨꯡꯁꯦ ꯁꯤꯁꯤꯒꯤ ꯃꯃꯥꯡꯗ ꯈꯔ ꯉꯟꯅ ꯃꯤꯅꯤꯠ 10ꯗ ꯑꯣꯏꯔꯁꯨ ꯃꯤꯅꯤꯠ 10ꯗ ꯑꯣꯏꯔꯁꯨ ꯈꯤꯇꯪ ꯉꯟꯅ ꯂꯥꯛꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯑꯇꯩ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯏꯟꯚꯥꯏꯇꯤꯁ ꯐꯪꯕꯤꯕ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯁꯤꯅꯦꯃꯥ ꯊꯋꯥꯏ ꯌꯥꯎꯕꯤꯕꯁꯤꯡꯅ ꯉꯟꯅ ꯂꯥꯛꯑꯒ ꯂꯥꯛꯄꯤꯔꯒ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯤꯡꯅꯒ ꯊꯦꯡꯅꯒ ꯂꯥꯛꯄꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯃꯇꯝ ꯆꯥ ꯂꯥꯛꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯌꯥꯝ ꯐꯖꯕ ꯚꯥꯕꯣꯛꯀ ꯆꯣꯟꯅꯒ ꯇꯤꯜꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯡꯃꯤꯟꯅꯒ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏ ꯃꯥꯒꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯁꯛꯇꯤꯕꯤ 2ꯁꯦ 1 ꯌꯥꯝ ꯐꯖꯅ ꯁꯛꯁꯦꯁ ꯑꯣꯏꯈ꯭ꯔꯦ ꯌꯥꯝ ꯁꯛꯁꯦꯁ ꯑꯣꯏ 1ꯁꯦ ꯑꯗꯨ ꯁꯦꯀꯦꯟꯁꯨ ꯁꯦꯀꯦꯟꯅ ꯍꯦꯟꯅ ꯑꯩ ꯐꯔꯝꯒꯅꯤꯅ ꯈꯜꯂꯤ ꯁꯣꯏꯗꯅ ꯐꯅꯤ ꯑꯗ ꯑꯩꯅ ꯇꯥꯕꯗ ꯃꯥꯒꯤꯁꯦ ꯁꯤꯖꯟ ꯍꯥꯏꯒꯗ꯭ꯔꯥ ꯄꯥꯔꯠ 3, 4 ꯑꯗꯥꯏꯕꯨ ꯅꯝꯃꯦꯅ ꯇꯥꯏ ꯑꯗꯨꯅ ꯁꯨꯅꯤꯟ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯁꯦꯀꯦꯟ ꯊꯥꯔ ꯐꯣꯔ ꯄ꯭ꯔꯗꯛꯁꯟꯗꯗꯤ ꯁꯤꯗ ꯍꯦꯟꯅ ꯐꯕ ꯐꯖꯕ ꯐꯤꯂꯝ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯍꯦꯟꯅ ꯄꯥꯝꯅꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯅꯦꯃꯥ ꯍꯣꯜꯁꯤꯡꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯀꯥꯏꯗꯒ ꯁꯦꯇꯤ ꯀꯥꯞꯇꯅ ꯈꯣꯠꯇꯅ ꯌꯥꯝꯅ ꯕ꯭ꯂꯣꯛ ꯕꯥꯁꯇꯔ ꯐꯤꯂꯝ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯁꯤ ꯍꯥꯏꯖꯔꯒ ꯑꯩ ꯊꯥꯒꯠꯆꯕ ꯌꯥꯝ ꯊꯥꯒꯠꯆꯔꯤ Ngasih kita mesti preside tawiriba Vice Chairman 1 Film Forum Manipur. Nama sama maksud producer juga BB Infal film sekesau mati proprietor ni tu na. Film apa tu pergi awal apa tu ngasih kita mesti dah saya mudi hajar kere. Kita dengi gumba kita nana pergi awal apa tu na artist kerja mudi apa dia tu subtitles lagi tu na. Kali mana baru biru kata na artist home kita orang tu juga betul betul tak betul. Sekitar masih serius nak film masih officially orang yang terkasih nabi kani. Saya hajar kita film masih dengar biasa sikit sesekpa minggu nak hamil saya berasi Deepak Khaidem. So sekitar masih serius nak nabi kani itu na mewah hum. Sekitar masih serius sar mangsam soy sana nabi kani. Nah hum kuah nabi kani Deepak Khaidem. Actor yang Biswas Sanambam. Biswas Sanambam yang mana kami berani maki tuan bawa nombor leri bisa kiam leri as well as mahiroi kiam simgani. Teman-teman kusari film sedia bisa segi aiba lirisis Azid Elangbom. Azid Elangbom. Lapik saya nak kita mau beri music director Biswas Sanambam. So oh bawa apa kopi kani Biswas Sanambam mana hari ini teman yang masuk dengan kami ini sama singer as well as mahiroi kiam simgani. Maka tanah film sedia bisa segi lirisis Azid Elangbom. Sana mewah mengatakan PSG koi ino masa sapong special thanks to dari ino masa sapong ino masa sapong koi art film Manipur best na Nasi si sosok dorong ki mahu mau ini sih dah nasi ki artis ni malam ki video sosok dorong buat sekarang. So nasi ki belum just release tu ini. Produser si yang nak film masih official release tu ini. Agak Myanmar sesuai dengan film masih baik yang saya. So oh kuba matan kebigan ini film masih kuasa tu tambah. Nah maka dalam laga dah season lagi sertifikat season sing yang support to you ada macam sekali. Film masih story Santirani Tourism juga producer Sunil Thangzam film production ni banner dah sebenarnya production ni juga this enterprise na present apa kubur company juga film masih director Sunil Thangzam kubur betul kubigan juga masih serius na mungkin film masih yang berkusin lebih dia na untuk hadir.
Thangzam Film Production ki ai sakti bitu mayamda release to jare si Thomasiki board of thanks tamzari Thomasiki CBS sir Mongzam Zoy yamna amukasona on the Kateka Convorsary the President BB Suzit by Simon One Film Forum Manipur Madi guest of honor and election Viva Nyongom Zenta DSO Kevin PD to the government of Manipur Lapiriba Kudimak amukasona Kakano Saboloena as Thomasiki CBS President of the guest of honor Makada Lengtabiro Pilamasi Mianda Nasi Thomasiki President Gaya Bolozara Hamburger film primary function because the lessons are in Pilamasi the volunteers in skin the same time clean to window since the go Mamanda Kuituanba Sokotuma Hazaba Pilamasi Horen Hekor Mutam the Bigi mobile reels take the video number the site video number Yawedra Yarmudi video to Nambi the phone since silent company can day the old Tony can day the Tobirga Tahadam Yamne Igna Pilamasi Yang Binava the Pilamasi a shame of Maho the Lobinava this is the Karigumba Pilamgi volunteers in a round shake like Matamda Pilamas Namlam Bagi the signal to be targeting Matabi some Mukasona Makatano Kian Kamanitozana Lapiriba Quaitarabo I don't know Tagaton to Saboloni Kakusa no one to Tagasa Tagachari mayambu ngasigi video sibu leptana yengbirakwegi damakta matung tarakpa video da sum yamna support to view hain haijari ngasigi damakta di miso tv yengbiri pumna maku dana manjari gi maikai digi amuka hanna khurumjari